ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯂꯣꯏꯔꯛꯄ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯅꯣꯡꯃ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯕꯜ ꯂꯩꯕꯖꯥꯠꯅꯤꯗ ꯊꯥꯕꯜ ꯂꯩꯕ ꯀꯥꯟꯁꯤꯗ ꯊꯥꯕꯜꯁꯤꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯕꯗꯣꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯏꯃꯥꯁꯦ ꯈꯔ ꯉꯥꯡꯒꯟꯕ ꯆꯩꯒꯟꯕ ꯑꯣꯏꯌꯦ ꯁꯤꯁꯤꯃ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯌꯥ ꯌꯥꯒꯟꯗꯕ ꯆꯠꯇꯤ ꯌꯥꯝ ꯆꯠꯅꯤꯡꯉꯕꯀꯣ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯒꯤ ꯑꯗꯨꯗꯩꯗ ꯃꯣꯏ ꯃꯥꯁꯤꯗ ꯆꯠꯄ ꯌꯥꯅꯕꯅꯦꯅꯅꯦ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣꯒ ꯇꯧꯋꯦ ꯍꯥꯏꯌꯦ ꯃꯣꯏ ꯃꯥꯁꯦ ꯄꯤꯔꯨꯛ ꯃꯌꯥꯝ ꯍꯦꯛꯑꯒ ꯃꯜꯂꯒ ꯂꯩꯕꯖꯥꯠꯅꯦꯕ ꯁꯤꯁꯤꯗ ꯃꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯒ ꯏꯃꯥꯟꯅꯕꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅꯒ ꯄꯤꯔꯨꯛ ꯃꯟꯕꯁꯦ ꯌꯥꯎꯁꯟꯅꯗꯅ ꯍꯥꯏꯗꯤ ꯈꯗ꯭ꯔꯛ ꯇꯧꯁꯟꯅꯕꯗꯣ ꯆꯠꯄ ꯌꯥꯅꯕ ꯅꯨꯄꯥ ꯃꯆꯥꯒꯤꯗꯤ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗ ꯆꯠꯄ ꯌꯥꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯅꯨꯄꯤꯗꯗꯤ ꯊꯥꯕꯜꯁꯦ ꯅꯨꯃꯤꯗꯥꯡ ꯆꯣꯡꯕꯅꯤꯅ ꯑꯍꯜ ꯂꯃꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯠꯅꯗꯦꯗꯅ ꯑꯗꯨꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯅ ꯂꯩꯀꯥꯏꯃꯛꯇꯗꯤ ꯑꯣꯏꯗ꯭ꯔ ꯃꯥꯜꯂꯦ ꯆꯣꯡꯉꯤꯁꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗꯒꯨꯝꯕꯀꯣ ꯑꯗꯨꯝ ꯑꯣꯏꯕꯖꯥꯠꯅꯤ ꯆꯠꯂꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯈꯗ꯭ꯔꯛꯇꯣ ꯇꯧꯁꯟꯅꯔꯒ ꯄꯤꯔꯨꯛ ꯃꯟꯕꯒ ꯌꯥꯎꯁꯟꯅꯔꯒ ꯇꯧꯔꯒ ꯆꯠꯂꯦ ꯊꯥꯕꯜꯁꯦ ꯁꯨꯝ ꯆꯣꯡꯉꯒ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯅꯨꯄꯥ ꯑꯃꯁꯦ ꯎꯏꯌꯦꯕ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥꯅꯣ ꯍꯥꯏ カンꯁꯤꯗ ꯁꯨꯝ ꯂꯦꯞꯄꯒ ꯌꯦꯡꯉ ꯂꯩꯕꯗꯣ ꯆꯣꯡꯕ ꯌꯥꯎꯗꯕꯤꯗꯀꯣ ꯈꯨꯠꯀ ꯄꯨꯜꯂꯒ ꯌꯦꯡꯉ ꯂꯩꯕꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯛꯁꯦ ꯑꯗꯨꯝ ꯐꯖꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯁꯛꯇꯣ ꯑꯣꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯕꯜ ꯆꯣꯡꯕꯃꯛꯇꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯏ ꯐꯖꯗ꯭ꯔꯥ ꯃꯦꯀꯞꯇꯣ ꯐꯨꯜꯗ ꯇꯧꯁꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯃꯩꯗꯨꯒꯤ ꯃꯉꯥꯟꯗꯨꯅꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯌꯥꯝ ꯐꯖꯩꯗꯅ ꯑꯗ ꯅꯨꯄꯥꯁꯤꯡꯁꯨ ꯉꯥꯏꯔꯦ ꯅꯨꯃꯤꯗꯥꯡꯗꯗꯤ ꯕ꯭ꯂꯐꯀꯤ ꯃꯉꯥꯟꯅꯤ ꯀꯩꯅꯤ ꯌꯥꯝ ꯐꯖꯕꯗꯣ ꯑꯗꯣ ꯄꯪꯐꯗ ꯐꯖꯅꯔꯕꯖꯥꯠꯅꯤꯗ ꯑꯗ ꯃꯥꯁꯦ ꯁꯨꯝ ꯆꯣꯡꯕꯁꯤꯗ ꯌꯥꯎꯔꯛꯑꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯦꯀꯣ ꯃꯥꯅ ꯐꯖꯩ ꯈꯟꯕ ꯅꯨꯄꯥꯁꯦ ꯄꯥꯏꯔꯛꯑꯕꯖꯥꯠꯅꯤ ꯍꯔꯥꯎꯔꯦꯀꯣ ꯇꯧꯕꯗꯤ ꯇꯧꯕꯅꯤ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯄꯥꯝꯖꯕ ꯈꯔ ꯐꯖꯩ ꯈꯟꯕ ꯅꯨꯄꯥꯅ ꯄꯥꯏꯔꯛꯄꯁꯦ ꯈꯔ ꯕꯤꯠ ꯂꯩꯇꯅ ꯑꯊꯤꯕꯗꯤ ꯀꯌꯥ ꯕꯤꯠ ꯂꯩꯇꯦꯗꯅꯀꯣ ꯍꯔꯥꯎ ꯂꯩꯔꯤꯉꯩꯁꯤꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯕꯀꯣ ꯃꯉꯣꯟꯗ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯆꯣꯡꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯣꯡꯉꯦ ꯑꯗ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯊꯥꯕꯜꯁꯦ ꯊꯣꯛꯈ꯭ꯔꯦꯗꯅ ꯊꯥꯕꯜ ꯊꯣꯛꯈ꯭ꯔꯗꯤ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯆꯣꯡꯕ ꯌꯥꯎꯗꯕ ꯑꯗꯨꯝ ꯊꯣꯛꯈꯤꯕꯀꯣ ꯑꯗꯩ ꯏꯃꯥꯟꯅꯕꯤ ꯑꯗꯨꯝ ꯆꯣꯡꯕ ꯌꯥꯎꯔꯦꯗꯅ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯌꯥꯎꯕ ꯅꯨꯄꯤꯅ ꯊꯥꯕꯜꯁꯦ ꯆꯣꯡꯉꯝꯕꯗꯩ ꯐꯠ ꯊꯣꯛꯄ ꯍꯥꯏꯁꯦ ꯏꯁꯤꯡ ꯈꯧꯔꯥꯡꯉꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤꯗꯤ ꯐꯅꯦꯛꯁꯦ ꯁꯦꯠꯂꯒ ꯆꯣꯡꯕꯅꯤꯅ ꯐꯅꯦꯛꯁꯦ ꯆꯦꯛꯁꯟꯅ ꯁꯦꯠꯇ꯭ꯔꯗꯤ ꯌꯥꯗꯦꯗꯅ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯐꯦꯠ ꯊꯣꯛꯄꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯗ ꯋꯥꯔꯤ ꯇꯧꯋꯦꯕꯀꯣ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯁꯦ ꯑꯩꯉꯣꯟꯗ ꯊꯥꯕꯜ ꯆꯣꯡꯕ ꯄꯥꯏꯔꯛꯑꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯣꯛꯑꯦꯗꯅ ꯃꯥꯁꯨ ꯊꯣꯛꯈꯤ ꯑꯩꯅ ꯆꯣꯡꯉꯒ ꯃꯥꯁꯨ ꯆꯣꯡꯉꯤꯉꯣ ꯀꯥꯏ ꯃꯥꯅ ꯋꯥꯔꯤꯒ ꯇꯧꯋꯦ ꯃꯃꯥꯟꯅꯕꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯆꯣꯡꯕ ꯌꯥꯎꯔꯀꯥꯟꯁꯤꯗ ꯄꯥꯏꯔꯛꯑꯦꯀꯣ ꯄꯥꯏꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯇꯣꯞꯄꯁꯦ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯄꯥꯎ ꯇꯝꯃꯤꯁꯦ ꯁꯤꯁꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯏꯃꯥꯟꯅꯕꯤꯁꯦ ꯈꯪꯉꯦꯕꯀꯣ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯣ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣꯗꯤ ꯃꯥꯁꯦ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯪꯉꯤꯖꯥ ꯑꯣꯏꯔꯦ ꯅꯨꯄꯥꯁꯤꯅ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯤ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯈꯣꯠꯂꯤ ꯃꯥꯏ ꯅꯝꯕꯔ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯑꯗꯒꯤ ꯃꯁꯥꯗ ꯍꯪꯉꯣꯅ ꯍꯥꯏꯔꯦꯀꯣ ꯃꯣꯏ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯕꯗꯣ ꯃꯃꯥꯟꯅꯕꯤꯁꯦ ꯌꯥꯝ ꯍꯩꯇ꯭ꯔꯥ ꯑꯗ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯔ ꯃꯁꯥꯗ ꯍꯪꯉꯣ ꯀꯩꯅꯣ ꯀꯥꯏ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯑꯗꯩ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯅꯝꯕꯔ ꯄꯥꯝꯃꯦ ꯁꯤꯅꯦꯕ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯃꯥꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕꯗꯣ ꯐꯅ ꯍꯥꯏ ꯁꯥꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯗꯛ ꯍꯔꯥꯎ ꯌꯥꯊꯣꯛꯄꯁꯦ ꯀꯅꯥꯝ ꯌꯥꯊꯣꯛꯇꯦꯗꯅꯀꯣ ꯌꯥꯅꯤꯡꯉꯒꯁꯨ ꯈꯔ ꯈꯪꯖꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯒꯨꯟꯁꯦ ꯍꯟꯊꯈꯤꯅꯦꯅ ꯑꯌꯥꯝꯕꯅ ꯈꯪꯖꯟꯅꯩꯗꯅꯀꯣ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇ꯭ꯔ ꯈꯥꯡꯕ ꯉꯝꯗ꯭ꯔꯀꯥꯟꯗꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯄꯣꯁꯀ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯋꯥꯅꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯏꯕ ꯀꯧꯕꯅꯤ ꯃꯥꯁꯦ ꯈꯪꯖꯜꯂꯦꯀꯣ ꯌꯥꯅꯤꯡꯉꯁꯨ ꯌꯥꯅꯤꯡꯗꯕ ꯁꯥꯔꯒ ꯍꯦꯛꯇ ꯈꯪꯕꯤꯒ ꯄꯤꯊꯣꯛꯑꯗꯤ ꯃꯤꯅ ꯑꯩꯁꯦ ꯀꯥꯏꯅꯒ ꯈꯜꯂꯒꯀꯣ ꯑꯉꯥꯡꯃꯛ ꯑꯣꯏꯖꯔꯁꯨ ꯄꯤꯗꯦ ꯑꯗꯣ ꯁꯨꯝ ꯄꯤꯗꯗꯅ ꯂꯩꯈ꯭ꯔꯗꯤ ꯑꯩꯁꯦ ꯏꯃꯥꯅ ꯉꯥꯡ ꯂꯩꯔꯗꯤ ꯊꯥꯕꯜꯁꯦ ꯌꯨꯝꯍꯜꯂꯁꯦ ꯍꯥꯏꯔꯅꯤ ꯌꯨꯝꯍꯜꯂꯒ ꯄꯤꯍꯧꯗ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯗꯩ ꯅꯨꯄꯥꯁꯤ ꯅꯝꯕꯔ ꯄꯤꯌꯣꯅ ꯑꯗꯨꯝ ꯇꯛꯄꯗꯤ ꯅꯠꯇꯦ ꯅꯝꯕꯔ ꯑꯝꯇ ꯄꯥꯝꯃꯦ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯥꯏ ꯁꯨꯃꯥꯏꯅꯒ ꯍꯪꯉꯝꯒꯅꯦꯕꯀꯣ ꯑꯗ ꯃꯥꯁꯦ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏꯀꯣ ꯑꯁꯤꯗꯤ ꯄꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯀꯥꯏꯅ ꯈꯟꯕꯁꯦ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯁꯦ ꯄꯤꯊꯣꯔꯛꯄꯖꯥꯠꯅꯤ ꯄꯤꯔꯀꯥꯟꯁꯤꯗ ꯅꯝꯕꯔꯁꯦ ꯄꯤꯔꯝꯃꯦꯀꯣ ꯃꯥꯏ ꯅꯝꯕꯔꯁꯦ ꯅꯝꯃꯝꯃꯦ ꯃꯇꯝꯁꯦ ꯃꯥꯁꯦ ꯐꯣꯟꯁꯦ ꯄꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯣꯏ ꯏꯃꯥꯅ ꯁꯤꯖꯤꯟꯅꯕ ꯐꯣꯟ ꯑꯃ ꯂꯩꯕ ꯃꯥꯅꯁꯨ ꯃꯔꯛꯇ ꯄꯥꯏꯕ ꯑꯗꯨꯒꯤ ꯅꯝꯕꯔꯁꯦ ꯄꯤꯔꯝꯃꯒꯀꯣ ꯅꯨꯃꯤꯠꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯊꯥꯕꯜꯒꯤ ꯅꯣꯡꯉꯥꯟꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯃꯟꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯄꯖꯥꯠꯅꯤ ꯃꯃꯥꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦ ꯑꯗꯒꯤ ꯃꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯁꯤꯡꯗꯤ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯈ꯭ꯔꯕꯖꯥꯠꯅꯤꯗꯀꯣ ꯑꯗ ꯃꯣꯏꯁꯨ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯗꯤ ꯃꯣꯏꯁꯦ ꯆꯥꯛ ꯆꯥꯕ ꯆꯠꯂꯦꯀꯣ ꯆꯥꯛ ꯆꯥꯕ ꯆꯠꯂꯒ ꯃꯃꯥꯒꯤ ꯐꯣꯟꯁꯦ ꯃꯟꯗꯣꯝꯆꯥ ꯌꯨꯝꯁꯤꯗ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯕꯖꯥꯠꯅꯤ ꯁꯤꯗꯩꯁꯤꯗ ꯐꯣꯟ ꯑꯃ ꯂꯥꯛꯄꯖꯥꯠꯅꯤ ꯃꯃꯥꯅ ꯑꯗꯨꯝ ꯄꯥꯏꯈꯠꯂ ꯃꯥ ꯈꯤꯇꯪꯗꯤ ꯆꯤꯡꯅꯩ ꯉꯔꯥꯡ ꯅꯝꯕꯔ ꯄꯤꯈꯤꯕꯗꯨꯅꯤ ꯀꯥꯏꯅꯒ
ꯈꯟꯖꯕꯗꯣꯀꯣ ꯈꯤꯇꯪꯗꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯝꯅꯤꯗꯅ ꯃꯉꯣꯟꯗ ꯅꯨꯄꯤ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯃꯃꯤꯡꯁꯦ ꯁꯤꯁꯦ ꯂꯩꯕ꯭ꯔꯣ ꯑꯩ ꯃꯥꯏ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯕꯖꯥꯠ ꯃꯃꯥꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯀꯧꯔꯛꯑꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯅꯪ ꯅꯃꯥꯟꯅꯕꯤꯒꯤ ꯐꯣꯟ ꯂꯥꯛꯑꯦꯅ ꯑꯗꯩ ꯃꯥꯁꯦ ꯄꯥꯏꯔꯦꯀꯣ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯗ ꯃꯥꯅ ꯍꯜꯂꯣꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯅ ꯄꯥꯏꯔꯒ ꯑꯩꯅꯦ ꯈꯣꯠꯄꯅꯦꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯕꯖꯥꯠꯅꯤ ꯑꯗ ꯁꯥꯟꯅꯔꯦꯀꯣ ꯑꯗꯩ ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯌꯨꯝꯗ ꯂꯩꯔꯤꯔꯥ ꯍꯥꯏꯁꯦ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯏ ꯈꯣꯠꯂꯤꯅ ꯍꯥꯏ ꯅꯨꯄꯥꯁꯦ ꯑꯩ ꯏꯃꯥꯟꯅꯕ ꯉꯥꯏꯍꯥꯛ ꯂꯥꯛꯀꯦ ꯁꯤꯅꯦꯕꯀꯣ ꯂꯝꯁꯦ ꯌꯥꯝ ꯂꯥꯞꯅꯗꯕ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯑꯗ ꯂꯥꯛꯀꯅꯣ ꯁꯤꯗꯤ ꯃꯤ ꯃꯌꯨꯝꯅꯤ ꯏꯀꯥꯏꯖꯩ ꯀꯥꯏ ꯑꯁ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯅꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯂꯥꯛꯑꯦꯀꯣ ꯂꯥꯛꯑꯒ ꯃꯆꯦꯁꯤꯡꯒ ꯊꯣꯛꯑꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯑꯗ ꯃꯆꯦꯁꯤꯡꯒ ꯊꯣꯛꯑꯒ ꯆꯠꯂꯦ ꯑꯗ ꯃꯆꯦꯁꯤꯅꯗꯤ ꯍꯥꯏꯕꯤꯕꯗꯣ ꯑꯁ ꯃꯤ ꯃꯊꯟꯇ ꯂꯥꯛꯏꯁꯤ ꯅꯨꯡꯉꯥꯏꯔꯣꯏ ꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯤꯌꯨ ꯀꯩꯅꯣꯅꯤ ꯅꯪꯕꯣ ꯀꯥꯏ ꯑꯁ ꯇꯜꯂꯦꯅ ꯏꯀꯥꯏꯖꯕꯗꯣ ꯑꯉꯥꯡ ꯀꯣꯏꯔꯕꯒꯤ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯑꯝꯇ ꯀꯣꯏꯔꯛꯄ ꯅꯨꯡꯁꯤꯅꯕꯁꯦ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯃꯣꯏ ꯌꯥꯝ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯆꯠꯃꯤꯟꯅꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯒꯤ ꯅꯣꯏ ꯃꯥ ꯍꯣꯏ ꯀ꯭ꯋꯥ ꯆꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅ ꯍꯪꯉꯦ ꯋꯥ ꯌꯥꯝ ꯈꯪꯉꯦꯀꯣ ꯅꯨꯄꯥꯁꯦ ꯍꯥꯏꯗꯤ ꯑꯍꯟꯁꯤꯡꯁꯦ ꯀ꯭ꯋꯥ ꯅꯨꯡ ꯆꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯒ ꯍꯪꯉꯤꯁꯦ ꯑꯆꯥꯄꯣꯠꯇꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯨ ꯈꯛ ꯂꯩꯗꯅ ꯑꯍꯜ ꯂꯃꯟꯒꯤꯁꯨ ꯌꯥꯎꯁꯟꯅ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥ ꯈꯪꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯛꯄꯒꯤ ꯆꯠꯅꯕꯤ ꯈꯪꯉꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯀ꯭ꯋꯥꯒꯁꯦ ꯂꯩꯔꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔ ꯃꯣꯏꯁꯦ ꯆꯪꯉꯦ ꯑꯗꯩ ꯃꯣꯏꯁꯦ ꯅꯨꯡꯁꯤꯅꯕ ꯍꯧꯔꯦꯀꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ ꯋꯥꯔꯤꯁꯦ ꯄꯥꯛꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏꯅ ꯍꯥꯏ ꯏꯃꯥꯟꯅꯕꯤꯁꯤꯅ ꯃꯔꯝꯗꯤ ꯃꯣꯏ ꯃꯥꯁꯦ ꯌꯥꯝ ꯆꯩꯒꯟꯕꯗꯣꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯛꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯗꯤ ꯑꯩ ꯃꯦꯁꯦꯁ ꯑꯣꯏꯅ ꯊꯥꯅꯁꯤ ꯃꯦꯁꯦꯁ ꯄꯦꯛ ꯀꯥꯞꯄꯛꯀꯦ ꯁꯤꯅꯤ ꯊꯥꯏꯅ ꯉꯥꯏ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯃꯦꯁꯦꯁ ꯄꯦꯛ ꯀꯥꯞꯄꯅ ꯌꯥꯝ ꯆꯠꯅꯔꯝꯃꯦ ꯍꯥꯏ ꯑꯗꯣ ꯃꯦꯁꯦꯁ ꯄꯦꯛꯁꯦ ꯀꯥꯞꯄꯒ ꯑꯩꯁꯨ ꯈꯪꯍꯧꯋꯤꯁꯦ ꯃꯦꯁꯦꯁ ꯄꯦꯛ ꯀꯥꯞꯄꯒ ꯃꯣꯏꯁꯦ ꯃꯦꯁꯦꯁ ꯑꯣꯏꯅ ꯅꯨꯡꯗꯥꯡꯗ ꯑꯌꯥꯝꯕ ꯑꯣꯏꯅ ꯊꯥꯅꯩꯑꯕ ꯊꯥꯅꯕꯗꯩ ꯁꯨꯝ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯉꯣꯟꯗꯒꯤ ꯆꯍꯤ 8 ꯃꯨꯛ ꯍꯜꯂꯦ ꯍꯥꯏ ꯆꯍꯤ 8 ꯃꯨꯛ ꯍꯟꯕꯅꯤꯅ ꯅꯨꯄꯥꯁꯤꯅꯗꯤ ꯈꯔ ꯃꯤꯡꯒꯧꯃꯛꯇ ꯑꯣꯏꯔꯁꯨ ꯗꯗꯥ ꯀꯥꯏꯅ ꯀꯧꯕꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯗꯗꯥ ꯀꯥꯏꯅ ꯀꯧꯕ ꯄꯥꯝꯖꯕꯖꯥꯠꯅꯤꯗ ꯄꯥꯝꯖꯕꯁꯤꯗ ꯅꯨꯄꯤꯁꯤꯅꯗꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯑꯗꯨꯝ ꯅꯝꯍꯥꯏ ꯇꯧꯔ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯝꯍꯥꯏ ꯑꯗꯨꯝ ꯇꯧꯋꯦ ꯃꯥꯁꯦ ꯃꯥꯗꯤ ꯑꯝꯇ ꯀꯧꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯗꯗꯥ ꯀꯥꯏꯅ ꯀꯧꯕꯗꯣ ꯁꯨꯄꯛ ꯑꯣꯏꯗꯧꯕꯁꯨ ꯃꯥꯟꯖꯕ ꯑꯗꯩ ꯀꯦꯁꯟꯅꯕꯁꯨ ꯃꯥꯟꯈꯤꯗ꯭ꯔꯥ ꯈꯣꯠꯈꯤꯗ꯭ꯔꯥ ꯀꯥꯏ ꯈꯟꯖꯕꯗꯣ ꯑꯗꯨꯝ ꯇꯣꯏꯅ ꯀꯧꯈꯤꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯈꯜꯂꯣꯏꯗꯕ ꯇꯣꯏꯅ ꯀꯧꯖꯗꯕꯅꯤꯅ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯑꯌꯨꯛ ꯑꯃꯗ ꯀꯩꯗꯧꯔꯤꯒꯦꯅ ꯀꯩꯗꯧꯔꯝꯃꯤꯅꯣꯒ ꯍꯪꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩ ꯁꯟ ꯍꯣꯏꯔꯤꯌꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯣꯏ ꯁꯟ ꯂꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯦ ꯏꯃꯥꯟꯅꯕꯤ ꯍꯣꯏꯒꯤ ꯑꯗ ꯑꯩ ꯁꯟ ꯍꯣꯏꯔꯤꯌꯦꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯁ ꯅꯪ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯑꯗꯨꯝ ꯅꯨꯄꯤ ꯈꯪꯅꯔꯛꯄ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥꯏ ꯇꯥꯔꯤꯒꯨꯝꯕ ꯑꯗꯒꯤ ꯇꯨꯝꯃꯤ ꯀꯥꯏꯅꯒ ꯁꯨꯝ ꯌꯥꯝ ꯀꯦꯅ ꯃꯧꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯃꯦ ꯑꯗꯣ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯝ ꯆꯝꯅ ꯅꯪꯗꯤ ꯁꯟ ꯂꯣꯏꯔꯤ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯁꯤꯒꯤ ꯋꯥꯍꯩꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯦ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯇ ꯉꯥꯡꯉꯦ ꯀꯥꯏꯅ ꯈꯟꯖꯕꯒꯤꯀꯣ ꯏꯆꯝ ꯆꯝꯅ ꯂꯩ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕꯅ ꯍꯦꯃꯟꯈꯤꯕꯗꯣ ꯑꯗꯨꯝꯕ ꯐꯥꯎꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏ ꯋꯥꯍꯩꯁꯦ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯑꯦ ꯑꯗꯨꯒ ꯃꯔꯛꯇ ꯃꯣꯏ ꯋꯥꯔꯤꯁꯦ ꯈꯔ ꯁꯥꯎꯅꯩꯁꯤꯅ ꯃꯥꯅꯀꯣ ꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯤꯁꯤꯅꯀꯣ ꯗꯗꯥ ꯀꯧꯔꯛꯑꯣ ꯁꯤꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯇꯟꯕꯗꯣꯀꯣ ꯁꯤ ꯊꯑꯣꯏꯅ ꯅꯣꯡꯃꯗꯤ ꯆꯥꯟꯅꯅ ꯁꯥꯎꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯅꯉꯣꯟ ꯗꯗꯥ ꯁꯨꯡꯀꯧ ꯀꯧꯔꯛꯇꯦ ꯀꯥꯏꯅ ꯐꯣꯟꯒ ꯁꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯁꯤꯗ ꯀꯧꯔꯒꯦ ꯁꯤꯅꯤ ꯅꯨꯄꯤꯁꯤꯅ ꯈꯟꯕꯗꯤ ꯃꯥꯅ ꯐꯣꯟꯁꯦ ꯄꯥꯏꯔꯒꯀꯣ ꯍꯜꯂꯣꯅ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯗꯗꯥꯅ ꯍꯥꯏꯕꯖꯥꯠꯅꯤ ꯗꯗꯥꯅ ꯍꯥꯏꯔꯒ ꯃꯥꯗꯤ ꯐꯣꯟꯗꯣ ꯄꯥꯛ ꯂꯥꯎ ꯂꯪꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯔꯁꯨ ꯏꯀꯥꯏꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯐꯃꯨꯡꯁꯨ ꯗꯛ ꯂꯥꯎ ꯂꯪꯁꯟꯈ꯭ꯔꯕꯖꯥꯠꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯥꯎ ꯀꯥꯏꯅ ꯈꯨꯝꯃꯝꯕꯅꯦꯕꯀꯣ ꯑꯗ ꯍꯥꯎ ꯀꯥꯏꯅ ꯈꯨꯝꯃ ꯀꯩꯝ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟ ꯂꯩꯕꯁꯤꯗ ꯍꯜꯂꯣ ꯑꯗꯨꯝ ꯇꯧ ꯂꯩꯕꯖꯥꯠꯅꯤ ꯑꯗ ꯃꯥꯁꯦ ꯐꯣꯟꯁꯦ ꯂꯪꯊꯣꯛꯑꯒ ꯏꯀꯥꯏꯃꯟꯗ ꯃꯃꯥꯏꯒꯁꯦ ꯉꯥꯛꯁꯛ ꯉꯥꯡꯁꯤꯜꯂꯤ ꯉꯥꯛꯇꯪꯗ ꯑꯗꯒꯤ ꯃꯈꯨꯠꯅꯒ ꯃꯃꯥꯏꯁꯦ ꯈꯜꯂꯒ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯧꯖꯤꯛ ꯄꯛꯑꯝꯒꯗ꯭ꯔꯥ ꯄꯛꯑꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯗꯣ ꯍꯣꯏ ꯄꯪꯀꯧꯗ ꯀꯧꯕ ꯀꯩꯅꯣ ꯅꯨꯄꯥꯒꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯀꯦꯕ ꯍꯩꯕ ꯅꯨꯄꯤ ꯑꯃꯗꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯗꯣ ꯑꯣꯏꯕꯅꯤꯅ ꯑꯗꯩ ꯁꯨꯡꯀꯧꯁꯨ ꯀꯧꯔꯛꯇꯕ ꯃꯤꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯉꯣꯟꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯅ ꯂꯧꯖꯕ ꯏꯀꯥꯏꯕꯗꯣꯀꯣ ꯑꯗꯨ ꯑꯣꯏꯖꯈꯤꯕ ꯐꯣꯟꯁꯦ ꯑꯃꯨꯛ ꯀꯣꯏꯃꯥ ꯃꯥꯔ ꯀꯣꯏꯊꯤ ꯊꯤꯔꯛꯄꯀꯣ ꯊꯤꯔꯀꯥꯟꯗ ꯐꯪꯉ ꯃꯥꯁꯦ ꯑꯃꯨꯛ ꯍꯜꯂꯣꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯨꯄꯥꯅ ꯀꯩꯅꯣ ꯇꯧꯏꯗꯨꯅ ꯉꯥꯎꯔꯕ ꯅꯪ ꯇꯧꯏꯗꯨꯅ ꯀꯥꯏꯅ ꯍꯥꯏꯔꯛꯑꯕꯀꯣ ꯃꯥꯁꯦ ꯏꯀꯥꯏꯖꯕꯗꯣ ꯑꯩ ꯅꯉꯣꯟꯗ ꯗꯗꯥ ꯀꯧꯕ ꯏꯀꯥꯏꯅꯦ ꯀꯥꯏꯅꯗꯤ ꯀꯃꯥꯏꯅꯗꯤ ꯍꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯛꯑꯦ ꯌꯥꯝ ꯐꯩꯌꯦꯀꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯗꯅ ꯈꯣꯠꯇꯅ ꯃꯔꯛꯇ ꯊꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡ 11 ꯀꯥꯔꯝꯗꯥꯏꯁꯦ ꯁꯤꯗꯒꯁꯦ
ꯐꯣꯝꯒ ꯂꯧꯕꯤ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯐꯣꯝꯒ ꯂꯧꯔꯒ ꯁꯤꯗ ꯇꯝꯃꯣ ꯈꯣꯠꯂꯣ ꯌꯥꯝꯅ ꯀꯦꯌꯔ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯅꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯍꯥꯏꯕ ꯏꯃꯥꯟꯅꯕꯤꯁꯤꯅꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯣꯏ ꯃꯥꯅ ꯉꯁꯥꯏ ꯁꯥꯊꯤꯕꯅꯤꯅꯀꯣ ꯌꯥꯗꯦꯗꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯇꯛꯄ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯅ ꯇꯛꯁꯜꯂꯛꯄꯅꯤꯅ ꯃꯥꯁꯦ ꯅꯣꯡꯃ ꯄꯤꯕꯖꯥꯠꯅꯤ ꯃꯃꯥꯁꯤꯗ ꯄꯤꯔꯀꯥꯟꯁꯤꯗ ꯍꯥꯏ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯤꯡ ꯑꯃ ꯊꯣꯜꯂꯦꯕꯀꯣ ꯃꯤꯡꯁꯤꯗꯤ ꯍꯥꯞꯄꯤꯔꯛꯑꯅꯨ ꯍꯥꯏ ꯑꯗꯨꯅ ꯂꯣꯠꯁꯤꯜꯂꯒꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯕ ꯃꯤꯡꯁꯤ ꯁꯤꯁꯦ ꯍꯥꯏꯔꯒ ꯃꯃꯥ ꯃꯥꯗꯣ ꯑꯗꯨꯝ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯍꯟꯁꯤ ꯈꯣꯠꯍꯟꯁꯤ ꯀꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯃꯥ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯏꯁꯦ ꯀꯥꯔ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯃꯃꯥꯁꯦ ꯀꯌꯥ ꯄꯥꯝꯗꯦꯕꯀꯣ ꯑꯗꯣ ꯃꯆꯥꯅ ꯄꯤꯁꯜꯂꯛꯑꯕꯅꯤ나 ꯃꯆꯥꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯁꯤꯁꯦ ꯃꯤ ꯃꯆꯥ ꯆꯩꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯐꯖꯕꯗꯁꯨ ꯏꯄꯥꯅ ꯍꯥꯏꯗꯤ ꯏꯆꯥꯁꯤꯅ ꯄꯥꯝꯃꯦ ꯅꯨꯡꯁꯤꯅ ꯀꯣꯏꯅꯔꯕꯅꯤꯅ ꯈꯜꯂ ꯃꯥꯁꯦ ꯁꯥꯎꯅꯤꯡꯕꯁꯦ ꯈꯪꯖꯤꯜꯂꯒ ꯍꯣꯏ ꯍꯣꯏ ꯀꯥꯏꯅ ꯑꯗꯨꯝ ꯇꯥꯔꯦꯀꯣ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯀꯥꯟꯗ ꯃꯃꯥꯅ ꯆꯩꯔꯛꯄꯤꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯃꯇꯨꯡ ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯅꯨꯡꯒ ꯄꯥꯏꯍꯟ ꯈꯣꯠꯍꯟꯕꯤ ꯅꯣꯏ ꯑꯗꯨꯗ ꯇꯧꯔꯛꯀꯅꯨꯀꯣ ꯀꯥꯏ ꯃꯃꯥꯅ ꯆꯩ ꯍꯥꯏꯌꯦꯕꯀꯣ ꯉꯁꯥꯏ ꯃꯥ ꯅꯨꯡꯁꯤꯕꯩ ꯃꯌꯥꯏꯅ ꯈꯟꯈꯤꯕꯩ ꯃꯃꯥꯗ ꯐꯣꯟꯗꯣ ꯄꯤꯁꯟꯖꯔꯨꯕ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯇꯦꯡꯁꯦ ꯄꯥꯡꯉꯤ ꯅꯨꯄꯥꯁꯤꯅꯀꯣ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯋꯥꯠ ꯑꯄꯥꯁꯦ ꯈꯤꯇꯪ ꯑꯗꯨꯝ ꯌꯥꯝꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯅꯣꯠꯕꯨꯛꯃꯛꯇ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯂꯥꯏꯔꯤꯛꯃꯛꯇ ꯑꯣꯏꯔꯁꯨ ꯑꯋꯥꯠ ꯑꯄꯥꯁꯦ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯕꯗꯣ ꯇꯧꯋꯦ ꯑꯗꯣ ꯃꯣꯏ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯝ ꯐꯅ ꯍꯧꯖꯔꯛꯄꯖꯥꯠꯅꯤ ꯍꯥꯏꯗꯤ ꯅꯨꯄꯥ ꯅꯍꯥ ꯈꯪꯅꯗ꯭ꯔꯤꯉꯩ ꯈꯣꯠꯅꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯅ ꯍꯧꯔꯛꯄꯅꯤꯅ ꯃꯥꯁꯦ ꯂꯩꯀꯥꯏꯁꯤꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦꯅ ꯌꯥꯝ ꯈꯜꯂꯤꯉꯩꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯣꯏ ꯂꯩꯀꯥꯏꯁꯦ ꯍꯥꯏꯒꯟꯕꯤ ꯑꯃ ꯂꯩꯔꯝꯅꯦꯕ ꯃꯥꯃꯛꯇꯤ ꯅꯨꯄꯥ ꯀꯣꯏꯕ ꯈꯣꯠꯄꯒꯤ ꯃꯔꯝꯁꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯃꯤꯅ ꯀꯣꯏꯕꯗ ꯏꯃꯥ ꯑꯁ ꯀꯣꯏꯍꯧꯔꯦ ꯑꯁ ꯆꯠꯍꯧꯔꯦ ꯏꯃꯥ ꯒꯥꯔꯤ ꯃꯅꯤꯡꯗ ꯑꯁꯨꯃꯥꯏꯅ ꯇꯣꯡꯉ ꯆꯠꯈꯤ ꯑꯁꯤ ꯃꯤꯋꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯝ ꯀꯤꯅ ꯉꯥꯡꯅꯕ ꯃꯤꯁꯨ ꯂꯩꯕꯅꯦꯕ ꯇꯧꯕꯅ ꯈꯖꯤꯛꯈꯛ ꯑꯗꯒꯤ ꯃꯤꯋꯥꯁꯦ ꯉꯥꯡꯅꯕꯅ ꯌꯧꯅ ꯁꯟꯇꯣꯛꯄꯤ ꯃꯤꯁꯨ ꯂꯩꯗꯅ ꯁꯤꯒꯤ ꯃꯤꯋꯥꯁꯦ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯈꯔ ꯊꯦꯡꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯔꯛꯄ ꯀꯥꯟꯁꯤꯗ ꯑꯁ ꯑꯩꯁꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯕ ꯑꯗꯩ ꯅꯨꯄꯥ ꯀꯣꯏꯔꯦ ꯍꯥꯏꯔꯒꯅ ꯃꯤꯅ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗ ꯂꯥꯟ ꯎꯕ ꯏꯔꯥꯡ ꯇꯧꯋꯦ ꯍꯥꯏꯒꯤꯗ꯭ꯔꯥ ꯈꯣꯠꯈꯤꯗ꯭ꯔꯥꯅ ꯁꯤꯗ ꯈꯟꯕꯗ ꯃꯁꯥꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏꯌꯦ ꯃꯁꯥ ꯃꯊꯟꯇꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯉꯥꯡꯅꯕꯗꯣ ꯈꯔ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯦꯕ ꯑꯗꯨ ꯄꯪꯀꯤꯗ ꯀꯤꯖꯕꯗꯣ ꯑꯗꯒꯤ ꯃꯉꯣꯟꯗꯁꯨ ꯈꯤꯇꯪ ꯍꯦꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯁꯦ ꯍꯥꯟꯅ ꯐꯅ ꯍꯧꯔꯝꯃꯒ ꯅꯨꯄꯥ ꯀꯣꯏꯔꯛꯄꯁꯤꯃꯛꯇꯕꯨ ꯂꯣꯏ ꯈꯪꯉꯤꯅꯤꯗꯅ ꯂꯩꯀꯥꯏꯗ ꯏꯁ ꯅꯨꯄꯥ ꯀꯣꯏꯔꯦ ꯈꯣꯠꯂꯦ ꯀꯥꯏ ꯃꯥꯏ ꯃꯔꯝꯗ ꯈꯤꯇꯪ ꯉꯥꯡꯅꯕ ꯀꯜꯂꯛꯄ ꯈꯣꯠꯄꯁꯦ ꯈꯤꯇꯪꯁꯨ ꯂꯩꯕꯖꯥꯠꯅꯤꯗ ꯑꯗꯩ ꯃꯥꯅ ꯄꯪꯀꯤꯗꯁꯨ ꯀꯤꯖꯕ ꯌꯥꯝꯅ ꯄꯦꯟꯖꯗꯕꯗꯣ ꯃꯉꯣꯟꯗ ꯅꯨꯄꯥꯃꯛꯇ ꯀꯣꯏꯔꯁꯨꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯅ ꯀꯣꯏꯕ ꯐꯪꯖꯗꯕꯗꯣ ꯑꯣꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯗꯒꯤ 11ꯁꯦ ꯀꯥꯔꯛꯑꯦꯀꯣ ꯐꯣꯝ ꯅꯨꯡꯒꯁꯦ ꯂꯧꯕꯤꯗꯅ ꯃꯣꯏ ꯁꯥꯏꯁꯤꯅ ꯀꯥꯔꯛꯑꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯑꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯖꯔꯛꯑꯦ ꯅꯨꯄꯤꯁꯤꯁꯨ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯑꯃꯒ ꯀꯣꯏꯔꯦ ꯌꯥꯝ ꯅꯥꯄꯨ ꯇꯥꯅꯒ ꯃꯉꯣꯟꯗꯒ ꯂꯣꯏꯅꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯔꯛꯇ ꯃꯣꯏꯁꯦ ꯈꯠꯅꯕ ꯆꯩꯅꯕ ꯌꯥꯎꯔꯁꯨ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯊꯦꯝꯗꯕꯤꯕꯗꯣ ꯇꯧꯋꯦꯕꯀꯣ ꯅꯨꯄꯤꯁꯤꯗꯤ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔꯗꯤ ꯁꯥꯎꯒꯟꯕ ꯍꯥꯏꯗꯤ ꯐꯤꯡꯕ ꯑꯣꯏꯗꯣꯏꯔꯥ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯣꯏꯅ ꯑꯗꯨꯝ ꯊꯦꯝꯕꯤꯔꯛꯄꯗꯣ ꯅꯨꯄꯤꯁꯤꯅꯕꯨ ꯂꯥꯟꯒꯦꯔꯥ ꯅꯨꯄꯥꯁꯤꯅꯕꯨ ꯂꯥꯟꯒꯦꯔꯥ ꯅꯨꯄꯤꯁꯤꯅ ꯂꯥꯟꯕ ꯑꯣꯏꯔꯁꯨ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯂꯥꯟꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯦꯝꯃꯒ ꯂꯩꯕꯗꯣ ꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯃꯃꯤꯡꯗꯣ ꯑꯗꯨꯝ ꯊꯦꯝꯃꯒ ꯌꯥꯔꯦꯁꯦ ꯀꯥꯏꯅꯒ ꯊꯦꯝꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯦꯝꯕꯤꯌꯦ ꯅꯣꯡꯃ ꯃꯣꯏ ꯑꯅꯤꯁꯦ ꯎꯅꯩ ꯃꯣꯏ ꯑꯅꯤ ꯎꯅꯕꯁꯦ ꯀꯃꯥꯏꯅ ꯎꯅꯒꯦꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯦ ꯁꯤ ꯃꯣꯏꯕꯥꯅꯤꯁꯦ ꯕꯖꯥꯔ ꯆꯠꯄꯖꯥꯠꯅꯤꯗ ꯕꯖꯥꯔ ꯆꯠꯂꯒ ꯑꯃꯁꯤꯁꯨ ꯃꯥꯒꯤ ꯁꯥꯏ ꯎꯅꯒꯗꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯃꯥꯒꯤ ꯃꯣꯏ ꯁꯥꯏꯁꯦ ꯎꯅꯁꯦꯅ ꯍꯥꯏꯅꯔꯕꯖꯥꯠꯅꯤꯗ ꯍꯥꯏꯅꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯔꯀꯥꯟꯁꯤꯗ ꯂꯥꯛꯑꯦꯀꯣ ꯃꯣꯏ ꯑꯅꯤꯁꯨ ꯎꯅꯔꯒ ꯑꯗ ꯃꯥꯗꯤ ꯀꯩꯝ ꯈꯪꯗꯦ ꯁꯤ ꯃꯐꯝꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯈꯪꯗꯦ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯃꯗ ꯆꯪꯁꯦ ꯁꯤꯅꯦꯕ ꯑꯗ ꯍꯣꯏ ꯌꯥꯏꯌꯦ ꯆꯪꯁꯦ ꯍꯥꯏꯕ ꯀꯥꯟꯁꯤꯃ ꯆꯪꯉꯦ ꯑꯗꯣ ꯃꯐꯝꯗꯣ ꯀꯩꯅꯣ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦ ꯔꯦꯁꯇꯨꯔꯦꯟꯅꯤ ꯑꯗ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯆꯪꯕ ꯀꯥꯟꯁꯤꯗ ꯔꯦꯁꯇꯨꯔꯦꯟ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯣꯀꯣ ꯐꯝꯐꯝ ꯈꯣꯠꯐꯝꯗ ꯈꯤꯇꯪ ꯅꯨꯄꯥ ꯅꯨꯄꯤ ꯇꯣꯉꯥꯟꯅ ꯐꯝꯐꯝ ꯈꯤꯇꯪ ꯂꯥꯞꯇꯛꯅꯒ ꯊꯝꯕ ꯃꯐꯝꯗꯣ ꯑꯣꯏꯕꯖꯥꯠꯅꯤꯗ ꯃꯥꯗꯤ ꯀꯩꯝ ꯈꯪꯗꯦꯀꯣ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯀꯩ ꯑꯆꯥꯄꯣꯠ ꯆꯥꯐꯝꯅꯣ ꯀꯩ ꯑꯆꯥꯄꯣꯠꯅꯣ ꯆꯥꯗꯣꯏꯁꯤ ꯁꯤꯅꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯀꯣ ꯃꯣꯏ ꯁꯥꯏꯁꯤꯅ ꯅꯪ ꯆꯥꯅꯤꯡꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯈꯤꯒꯦ ꯍꯥꯏ ꯃꯥ ꯃꯇꯝꯗ ꯆꯧ ꯑꯗꯒꯤ ꯀꯔꯤ ꯑꯗꯨꯝ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯆꯥꯄꯣꯠꯁꯦ ꯍꯥꯏꯈ꯭ꯔꯒ ꯍꯥꯏꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨꯝ ꯂꯧꯈꯤꯕꯖꯥꯠꯅꯤꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯌꯨꯝꯕꯥꯟ ꯃꯔꯤꯁꯦ ꯑꯗꯨꯝ ꯊꯝꯈ꯭ꯔꯕ ꯑꯗ ꯁꯤꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯊꯥꯖꯅꯕꯗꯣ ꯑꯣꯏꯕꯅꯤꯅ ꯆꯩꯕ ꯉꯥꯡꯕ ꯁꯦ ꯍꯦꯛ ꯉꯝꯗꯕ ꯁꯥꯎꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯒ ꯅꯨꯡꯁꯤꯕ ꯑꯣꯏꯕꯒꯤꯀꯣꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯄꯤꯒꯤ ꯑꯍꯨꯝꯂꯛ ꯄꯪꯗꯩꯌꯦꯗꯣꯀꯣ ꯁꯤ ꯅꯨꯃꯤꯠꯁꯦ ꯑꯣꯏꯈꯤꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯅꯤꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯃꯔꯤꯁꯨ ꯊꯝꯈ꯭ꯔꯦ ꯃꯥꯁꯦ ꯌꯥꯝ
ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯅꯤꯗꯅꯀꯣ ꯃꯔꯨꯑꯣꯏꯕꯁꯦ ꯃꯥꯁꯦ ꯄꯨꯔꯥ ꯇꯁꯦꯡꯅ ꯌꯨꯝ ꯄꯥꯟꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦꯗ ꯈꯜꯂ ꯃꯥꯁꯦ ꯀꯞꯅꯤꯡꯕꯗꯣꯀꯣ ꯀꯞꯅꯤꯡꯕꯩ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯑꯗ ꯃꯥꯏ ꯃꯑꯣꯡꯁꯦ ꯎꯕꯁꯤꯗꯀꯣ ꯃꯣꯏ ꯁꯥꯏꯁꯤꯅ ꯍꯥꯏ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯈꯣꯠꯂꯦ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦ ꯀꯥꯏꯅꯒ ꯍꯥꯏꯌꯦ ꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯐꯕ ꯊꯕꯛꯂꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯀꯩꯝꯇ ꯈꯨꯝꯗꯦ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯆꯩꯕꯃꯛꯇꯤ ꯃꯥꯁꯦ ꯆꯩꯅꯤꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤꯅꯀꯣ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯌꯦ ꯂꯩꯕꯗꯒꯤ ꯍꯜꯂꯛꯑꯦꯀꯣ ꯅꯨꯃꯤꯠꯁꯦ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯒ ꯑꯦꯟꯁꯥꯡ ꯅꯥꯄꯤꯒꯁꯦ ꯑꯗꯨꯝ ꯄꯤꯅꯩ ꯍꯥꯏꯌꯦꯕ ꯃꯣꯏ ꯁꯥꯏꯁꯤꯅ ꯄꯤꯔꯛꯄꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕꯁꯦ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯄꯤꯔꯛꯄ ꯀꯥꯟꯁꯤꯗꯅꯦ ꯁꯣꯏꯖꯤꯟꯒ ꯎ ꯃꯣꯔꯣꯛꯀꯁꯦ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯇꯣꯏꯅꯦ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯁꯣꯏꯖꯤꯟꯒ ꯎ ꯃꯣꯔꯣꯛꯀꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯌꯥꯝ ꯄꯥꯝꯒꯟꯕꯅꯦ ꯑꯗ ꯌꯥꯝ ꯄꯥꯝꯕ ꯑꯗꯨꯝ ꯄꯥꯝꯕꯒꯤ ꯄꯤꯔꯛꯄꯗꯣ ꯁꯣꯏꯖꯤꯟꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯇꯣꯏꯅꯦꯌꯦ ꯑꯗꯩ ꯎ ꯃꯣꯔꯣꯛꯀꯁꯦ ꯌꯥꯎꯔꯛꯄ ꯑꯗꯩ ꯑꯆꯥꯄꯣꯠ ꯀꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯄꯤꯔꯛꯄꯀꯣ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯅꯦ ꯇꯣꯏꯅ ꯑꯗꯨꯗ ꯄꯤꯔꯛꯑꯦ ꯍꯥꯏꯕꯩ ꯅꯠꯇꯕ ꯑꯗ ꯄꯤꯔꯛꯑꯦꯅ ꯑꯗꯨꯝ ꯀꯨꯏꯅ ꯁꯥꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯂꯩꯔꯛꯑꯦ ꯊꯣꯛꯂꯛꯑꯣ ꯂꯧꯔꯨ ꯂꯥꯛꯑꯣꯒ ꯍꯥꯏꯔꯒ ꯗꯛ ꯑꯗꯨꯝ ꯂꯧꯔꯒ ꯆꯪꯕ ꯑꯗꯩ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯨ ꯃꯣꯏ ꯏꯃꯨꯡꯗ ꯄꯥꯟꯕ ꯑꯦꯟꯁꯥꯡꯁꯦ ꯌꯥꯝ ꯄꯤꯖꯅꯤꯡꯕꯗꯣ ꯄꯤꯖꯅꯤꯡꯃꯟꯕꯒꯤ ꯗꯗꯥ ꯑꯩ ꯁꯤꯗꯣ ꯄꯥꯜꯂꯦ ꯑꯩꯈꯣꯏ ꯑꯦꯟꯁꯥꯡ ꯁꯤꯁꯦ ꯄꯥꯜꯂꯦ ꯅꯪ ꯆꯥꯅꯤꯡꯕ꯭ꯔꯥ ꯀꯥꯏ ꯍꯪꯕꯁꯦ ꯆꯥꯅꯤꯡꯉꯝꯕ ꯌꯥꯏꯀꯣ ꯃꯇꯝꯗꯨꯗ ꯆꯥꯅꯤꯡꯉꯝꯕ ꯌꯥꯏ ꯆꯥꯅꯤꯡꯉꯝꯗꯕ ꯌꯥꯏ ꯀꯩꯝꯇ ꯈꯟꯗꯦ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯕ꯭ꯔꯥ ꯀꯩꯅꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯣ ꯆꯥꯅꯤꯡꯉꯦ ꯌꯥꯝ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯄꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯄꯥꯝꯖꯕꯁꯦ ꯃꯣꯏ ꯁꯥꯏꯁꯤꯅ ꯇꯦꯡꯅꯋꯥꯟꯕꯤ ꯍꯥꯏꯕ ꯇꯦꯅꯋꯥꯟꯕꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯇꯦꯅꯋꯥꯟꯕꯤꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕ ꯍꯟꯅ ꯌꯦꯡꯅꯤꯡꯗꯕ ꯃꯣꯏꯒꯤ ꯃꯌꯥꯝ ꯄꯥꯟꯕꯁꯤꯗꯀꯣ ꯇꯦꯅꯋꯥꯟꯕꯤꯁꯦ ꯆꯦꯔꯪꯁꯦ ꯄꯤꯛ ꯄꯤꯛ ꯊꯜꯂꯤ ꯃꯥꯅ ꯄꯥꯝꯖꯕ ꯄꯣꯠꯅꯤꯅ ꯃꯥ ꯆꯥꯅꯤꯡꯉꯝꯅꯤ ꯍꯥꯏꯕꯗ ꯑꯃꯅꯤꯈꯛ ꯍꯦꯛ ꯑꯗꯨꯝ ꯄꯤ ꯌꯥꯕꯗꯣ ꯃꯌꯥꯝꯒ ꯍꯦꯛꯆꯜꯂ ꯄꯤꯕꯁꯤꯗꯀꯣ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯁꯤꯅ ꯍꯥꯏ ꯀꯔꯤꯅꯣ ꯄꯤꯅꯦꯅ ꯍꯦꯃꯟ ꯆꯥꯃꯟꯈ꯭ꯔꯦ ꯀꯔꯤ ꯈꯨꯄꯤ ꯆꯥꯛꯄꯤꯅꯣ ꯀꯥꯏꯅꯒ ꯁꯥꯎꯕꯗꯣ ꯍꯥꯏꯗꯤ ꯄꯤꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕ ꯑꯁ ꯌꯥꯝ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯤ ꯈꯔ ꯈꯔ ꯌꯣꯟꯖꯔꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒ ꯍꯦꯛꯇ ꯈꯟꯗꯪꯈꯩ ꯄꯤꯗꯣꯏꯅꯦꯌꯦ ꯇꯦꯅꯋꯥꯟꯕꯤꯁꯤꯗꯩ ꯍꯋꯥꯏꯒꯁꯦ ꯍꯋꯥꯏ ꯆꯝꯐꯨꯠ ꯍꯋꯥꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯡꯍꯧ ꯍꯋꯥꯏꯔꯥ ꯍꯋꯥꯏꯁꯦ ꯃꯈꯜ ꯂꯩꯗꯅ ꯑꯁꯥꯡꯕꯤ ꯑꯃꯒ ꯑꯇꯦꯟꯕꯤ ꯑꯃꯒ ꯑꯗꯨꯒꯁꯦ ꯀꯔꯝꯕ ꯍꯋꯥꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯏꯃꯨꯡꯗꯤ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯆꯔꯥ ꯐꯥꯅꯤ ꯀꯥꯏꯅ ꯄꯥꯜꯂꯛꯄ ꯍꯧꯕꯇ ꯉꯥꯏꯔꯤꯕꯁꯦ ꯑꯁ 10ꯃꯨꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯤꯕꯤꯅꯦꯌꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕꯗꯣ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯏ ꯃꯣꯏ ꯁꯥꯏꯁꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯃꯤꯡ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯁꯨꯝ ꯑꯕꯦꯝꯃ ꯍꯥꯏꯅ ꯊꯣꯟꯖꯜꯂꯁꯦ ꯃꯃꯤꯡꯁꯦ ꯆꯍꯤ 13 ꯍꯜꯂꯕꯅꯤꯅ ꯑꯕꯦꯝꯃ ꯇꯥꯏꯅ ꯑꯕꯦꯝꯃꯗꯤ ꯀꯧꯗꯦꯀꯣ ꯑꯗ ꯑꯕꯦꯝꯃ ꯅꯪꯅ ꯂꯣꯟꯕ ꯏꯔꯣꯝꯕꯗꯣ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯅꯨꯄꯥꯁꯦ ꯈꯔ ꯂꯤꯔꯕꯅꯤꯅ ꯔꯣꯃꯥꯟꯁ ꯌꯥꯝ ꯇꯧꯏꯀꯣ ꯍꯥꯏꯗꯤ ꯇꯅꯧꯕꯤ ꯈꯨꯠꯇꯨꯅ ꯂꯣꯟꯕ ꯏꯔꯣꯝꯕꯗꯣ ꯆꯥꯅꯤꯡꯉꯤꯅꯦꯕꯀꯣ ꯀꯥꯡꯍꯧꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯕꯅꯤꯅ ꯃꯥꯁꯨ ꯌꯥꯝ ꯄꯤꯖꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗꯒ ꯊꯤꯜꯂꯛꯄꯗꯤ ꯌꯦꯟ ꯊꯣꯡꯕꯒꯨꯝꯕ ꯌꯦꯟ ꯉꯧꯕꯒꯨꯝꯕꯒꯁꯦ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯛꯇ ꯊꯣꯡꯉꯒꯗꯤ ꯃꯣꯏ ꯁꯥꯏꯁꯤꯁꯨ ꯑꯦꯟꯁꯥꯡ ꯀꯩꯀꯥ ꯊꯣꯡꯕꯒꯁꯦ ꯑꯗꯨꯝ ꯍꯩꯖꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯌꯦ ꯅꯨꯃꯤꯠꯁꯦ ꯅꯨꯡꯁꯥ ꯅꯨꯃꯤꯠꯀ ꯆꯞ ꯌꯨꯡꯈꯠꯂꯛꯄ 13 ꯕꯥꯔꯣꯒ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗ ꯊꯣꯛꯑꯦꯌꯦ ꯃꯆꯦꯁꯤꯡ ꯊꯣꯛꯄ ꯑꯃꯒ ꯀꯣ ꯊꯣꯛꯑꯒ ꯃꯣꯏ ꯁꯥꯏꯅ ꯏꯔꯣꯝꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗ ꯀꯥꯡꯍꯧꯒꯁꯦ ꯈꯥꯃꯦꯟꯒꯁꯦ ꯂꯩꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯈꯨꯠꯇ ꯄꯩꯁꯥ ꯊꯣꯛꯄ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯈꯖꯤꯛꯈꯛ ꯂꯩꯕꯗꯨꯅ ꯌꯥꯅꯕꯒ ꯁꯤꯟꯖꯕꯗꯣ ꯄꯤꯖꯅꯤꯡꯕꯅ ꯍꯦꯃꯟꯕꯒꯤ ꯂꯩꯔꯒ ꯇꯤꯐꯤꯟꯗꯒ ꯍꯥꯞꯄꯒ ꯄꯤꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦ ꯑꯕꯦꯝꯃ ꯅꯪꯅ ꯗꯗꯥꯗ ꯄꯤꯖꯕ ꯀꯩꯅꯣꯁꯦ ꯏꯔꯣꯝꯕꯒ ꯀꯥꯡꯍꯧꯒꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯄꯨꯟꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯍꯥꯎꯕꯁꯦ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯍꯌꯦꯡꯋꯥꯏ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯄꯤꯖꯕ ꯐꯪꯗꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏ ꯅꯨꯄꯥꯁꯦ ꯔꯣꯃꯥꯟꯁ ꯌꯥꯝ ꯍꯩꯌꯦꯀꯣ ꯆꯍꯤ ꯌꯥꯝ ꯂꯤꯔꯕꯅꯤꯅ ꯅꯠꯇꯦ ꯃꯃꯥꯅ ꯊꯣꯡꯕꯗꯤ ꯁꯨꯡꯍꯥꯎ ꯍꯥꯎꯇ꯭ꯔꯕꯖꯥꯠꯂꯕ ꯑꯩꯅ ꯃꯃꯥ ꯑꯣꯏꯔꯝꯃꯗꯤ ꯐꯨꯒꯗꯕꯅꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯑꯦ ꯑꯗꯩ ꯅꯣꯡꯃꯁꯨ ꯃꯣꯏ ꯑꯅꯤꯁꯦ ꯀꯣꯏꯕ ꯆꯠꯁꯦꯅ ꯍꯥꯏꯅꯕꯖꯥꯠꯅꯤ ꯀꯣꯏꯕ ꯆꯠꯄꯁꯤꯗ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯟꯗ꯭ꯔꯣꯗꯅꯤ ꯍꯥꯏꯌꯦꯕꯀோ ꯑꯗ ꯑꯟꯗ꯭ꯔꯣ ꯆꯠꯄ ꯀꯥꯟꯁꯤꯗ ꯄꯤꯛꯅꯤꯛꯀꯤ ꯇꯥꯏꯞꯇ ꯆꯥꯅ ꯊꯛꯅꯕ ꯄꯨꯕ ꯀꯥꯟꯁꯤꯗ ꯃꯥꯗꯤ ꯌꯨꯝꯗꯒꯤ ꯇꯨꯃꯤꯟ ꯊꯣꯛꯂꯛꯇꯣꯏꯅꯤꯗꯅ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯗꯤ ꯀꯩꯝ ꯄꯨꯔꯛꯇꯦꯗ ꯆꯥꯅꯕ ꯆꯥꯡꯗꯨꯗꯤ ꯑꯩ ꯂꯣꯏ ꯄꯣꯔꯛꯑꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯁꯥꯏꯁꯤꯅ ꯄꯣꯔꯛꯀꯥꯟꯁꯤꯗꯀꯣ ꯆꯠꯂꯦ ꯍꯥꯏ ꯆꯠꯄ ꯀꯥꯟꯁꯤꯗꯅꯦ ꯁꯣꯝ ꯆꯠꯂꯦ ꯍꯥꯏ ꯑꯟꯗ꯭ꯔꯣꯁꯦ ꯃꯥꯁꯦ ꯑꯝꯇ ꯆꯠꯇ꯭ꯔꯤꯕ ꯑꯣꯏ ꯍꯥꯏꯌꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯁꯦ ꯑꯗ ꯃꯥꯁꯦ ꯀꯞꯅꯤꯡꯉꯛꯑꯦ ꯈꯪꯕ꯭ꯔꯥ ꯆꯤꯡꯒ ꯂꯩꯕ ꯑꯗꯒꯤ ꯁꯨꯝ ꯈꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯏꯆꯤꯛ ꯆꯤꯛꯄ ꯏꯇꯥꯛ ꯇꯥꯛꯄ ꯃꯐꯝ ꯌꯧꯕꯁꯦ ꯃꯥꯁꯦ ꯀꯞꯂꯤ ꯍꯥꯏꯌꯦ ꯗꯗꯥ ꯀꯩꯅꯣ ꯅꯪꯅ ꯑꯟꯗ꯭ꯔꯣ ꯆꯠꯁꯦ ꯍꯥꯏꯔꯒ ꯅꯪꯅ ꯆꯤꯡꯗ ꯊꯧꯔꯤꯁꯦ ꯍꯥꯏꯌꯦ
khambra da kano se moi sai se nok le khambra apang be na dam pang ido kai no nang se apang ba jani ko dom de kem ni sa thok tram ni na khotok tram ni na nang sida akhon chali se andro da ni ne kan hai khambra da hai ga yore horo ko sai gi chain chang porok do chamin na re yet matum ga se ko mangon da happy dina ne makan ga se le dina se ne tum sagatja bani bab na piram ne ba ko si sa salu se sa salu adu khatang ja di ya roi na sa du phar roi ko sa ga pai do kham kham sa salu ni kai di sai imana bi di kai ram ne manung si bi mang da phama kamai ja du ri ke pirak po do phamung da kai da ja bai wa ni de yum da sum ja ni pi dia cha po che phamung da sa ga le dina ikai da ma sam charam mo da Bijya hai ko sa salo kai na ma sa sale kai le wari punsi ge ba wari yam sanai hai sana kan sa angang ori matam da class 12 ka re ado nang yum pan bai matam se mana chahi tare hale na yum pala se kai na ge ta hai de hai ko nang na graduation loi ba hai ta ne adugi chahi du da oina ibani lu hong se ko nang lai phasan tamu tami ba do yam phasana hen tok pathok mak na trasu mayam de dum khradi thawa yaw na tammo nang gi awana pa do edum mateng pangge sini hai se adugi matung lower kan da college lower kan da di khoi do ina lai se na tumaina haina gi hai ko nusi ba wari mayam ma lai hai sana gi ba engona tamai ji sikhak tani na ju sikhak tang hai re hale ko moi salak pakas da rose amane ko teddy bear amane shampoo amane shampoo do adu leibi hai magi ko yam leibi dro mi nupa am tang leibi yoi ma yam leibi raga hale ko hausi phawba adum thammi haye leibi rakiba poto yam nungsi jabadu ko rose harga adugumba mapha hausikan gi rose harga chai asang bam da phim na kor shalaga rose oi ba ma su leidana ko adugumba rose natraga asengba rose la natraga topama phi khra ke na to bana saba rose to adugumba rose la haibadu di khangde exam ya gi ma se boarding da chang dore ba imalabi se boarding chang do ba numi se phone se pai khalak trap jani da phone se na kamai to ge ta moi sai se di thabak chat pa jani thabak chat pa ka phone se thanamaga phone di somna kanda imana bisna pang to sala ka se phone su pai rak traba pai drama se nungai ta pau se phauna da ma se boarding chang re do somna kanda gi di moi sai se na mu thabak se hala kan iPhone se kawra me amuti low lak sa bajani da phone se la miss call me am le me tor pa kan ma na boarding chang bana halaba boarding da leire ka ma se thawai am nungai te hai kapning bodo ko thamoi se dum nungai ta ba phungbang na bang sai pau do su pau phawna dram ni na nungmit khoding gi hai tar ne nungdang wairam numidang mutan da message thana ba de school chalam dai oro ai chalugi ge kholugi hala e kaina ga haina basi adum haina ma khanglep chap long lep ki basi da ma thawai aroi bi nungai te tumin na nungai bang khang da bi lai pa bang khang da bi ibani je sumai tor kaina doja la kai ingkhalak pa matam gi wakhal se phatha bangam da bagi akoi na khala iba wakhal du chumme ade akoi na khanjari pochin achum bo oigani na khanba matam oibado adu oibagi nungai tabado ko ma se ade nungai ta lai ngesta hapta mu hai tain hapta ma mu phar ba ka da angang amana hai tain ne angang amana mongonda ko che na har ga si se khoi dada do na pirak pane sini mo sai na pirak pane ha ma se yeng kan da letter ne bu ko letter se kai noina che da tongan na effort size ma da ira khola pirak pa natte ba khoi notebook ama daga mamang da irak pa do mana letter pa se ko smai iri hai dada gi yam do shiba bing do dada gi abe ma kai han ka hai ire ada ai aina phone do ko sai phone thanam bagi wari su tore e ibani wari sanar ma sandab se dada yam nungai te nang nungai na layu kholu kaina nangi reply halak pa da na wa na ngai ri kaina ga hai ko duga keno boy do ko notebook tu gi mayai du da lupa chani yaw gim ne dada na nangi pasa hap kim ne sin da ada ba se phak to ga yeng kan si da yawram me hai ko lupa chani do ai khang bang ambagi pangan se lesalak trai di nushiraga pau phawna ning ga phawna baga phangre madam du di video call ga taw du na khotna taw se final drive ko phone se aso tangi khoje khak tanaraga nusibai wari sanabani dana khang bang am dana ma se mogi boarding du gi hai tai ne kaino da changaga to ida changaga ma se boy do kola kappa bajani da kappa kas da maga room pun mama na bi masna ma kaino mana kapisibo kai nungai ta ba leira jano kai khanjabado
mai mamingse kaurebako to kaidoroge nang kapitu po har mase khanghan bana yam kanna hona jara kapcha bane khangdokre mana sumai na ngoda ai da na ngoda letter pi e do kapini sini mama na bise wa law no khraba bi mana ngaure letter pi na kapitu na kai no ka har man hangai pau su ba phone de du ga mana letter sida nusi ba hai myam hai e pachani ga pi e kan ha bi mana bi ma medium harau ne nang kappa bala changa slaw kan ha ga sai ga change sumaina letter se ko angang sida he pira aga ai tare ne moi school pun ba male angang sida pira ga pau se khar dum phongni moi se letter da som da na kamai toge da nga sai gi moi sai se masu nushina ramaga boring daga changi budu da masaka udabane ko nungai jadabdo yamna mangonda de mas ikai kiwang balalaga mama sida phone toraga haibjani mama ai abe magi mana leiba boring de yam chatninge nanglana logon haibjani ahamada ai kinum tang haige sawar kadon haiga haijarabjani da de mama na yaro ye chatpa de visiting card yawda di mundi unaba ya de khote dos thamada su aroiba sunday se sisi khakta ne haiba ko lakpa ya bagi ayaba unaba ya ayaba pi bise dun yaro in haiba kansida ko moi size na anam kanjabdo mama amta di yabi yo khotpi yo kaina hairaga ko de mama se su yaningda ai tare ne macha na su nushi ba do oirubani na yadaba se ngamdaba mama sina ko visiting card to pira aga mase la abajani da no passe la e somna kan moi bani letter thana badadi ai la kani khotkani kaina ga kaim ta hai deba karim ta ko la kani khotkani na letter da kem ta palak ta bani na iman na bisen su kang khang da bodo ko de la e ko mai da boda acha pa ka se mai am ga le ga la e da moi security na hai e bo ko noi nang unaba mi la e na imana bisi su masu harau sin thok podo mana khalmana yungi mila e sineba ko ada chenthora ka sida oiram ba ko moi sai se oiram ba ka sida ma se yam pakhat jabado hadi adum ibung ni kopani harga unaba ya baduda ngasai gi madi koina rubani na tasengna school du na yada ba thabak ni da man to ito aram thabak ni na mathamoi do matanta mangjaba ki hai tare ne yamna pakhat bam phaw nang sta ki to bla ino kaina ga tor chalo kaina ga to bu do khongbra koi tan ga tan bu do somla kan di moi sai sina mu ai abi ma se uda bayam kui re kaina ga wana ga mama da khaina ga laksar ga man chalo kain to sawning bu do ko sawning bagi ko na di hai ri hai aina di nang uning bagi noi ma da ga phasna haijar ga nang uding be me la e du ga nang na ai do koi tan tali do ai nu sita baira kaina ga hai hai ba ko harau di yam harau gi hai ma ubasda ko ina urudraga ubado ko mawla yam ko ina ni na khanjaba do imana bisida di ko nushimai thong to usabasda thamoi sa harau su pakhatam di phawgi ayamba matam da leigera leiroira ko magi tamak da lupa yankai khak le so hai tare ne dum bining bodo akhoi sai do boring da leigrab ne na ningki se yam pam na chai he ningki se pro packet amada kano tang pi hai ye matam dal pa humfudanga pi hai ba ko humfudanga pi ba se pibi dana ko magi dogi like hai tar ne the guide phaw ba se layer ga pi do yamal le khotmal le no ko chapo se dum khar pi rak pa se ta tarang se ta pik than bai tar ne de chapo se myam lai mal la ko su ki su chaning de hai da man mayum na kya pi rak drama le mo sa sin pi rak pagi pik ka thala ki su chaning da ba adu do phaw hai ba ko dada nang na ai da mangta myam lai bi se yare hermal le nang war ni gal hai ba ka se chai thale hai ba ko abe man nang gi nang hu to ga da se nang like pa ga da ba de nang gi awat pa do aduna aingon da hai ga da adu khak ta ni angang oina le yo ga hai ses princess ni ko mai ba yam phai da na awat pa khak tang hai ro ga hai ba se ka phangja da ba khoi myam success si mi gi wari se ta ra ka ando no ma su mai do bu zan ni da yin se pa nang ngor ga koi tiffin nai dar tiffin se awang bam le hai ma nai plastic ya awang bam le pik than ha pi e makhum si baw ta khum ba ya dram ni pik thaman na ngasai gi magi letter he puto pusin to ba ting angang do tuna puraga hai che se koi dada do na pirak pane ya sam lum me khole kha ga punga e ko imana bi se ta yaman ba do kg tara mu ko thong ba khang de te pam ko thong khang de yaman da ma se pusale ko mayam chamine hai moi boarding de le ba to adu phau te le ma bani yam na thong a pirab jani warden phau yaw hai ba ko chari se charaga ngam da bu numidang se numidang gi keno
ꯑꯩꯈꯣꯏ ꯇꯨꯝꯅꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯆꯥꯔꯕ ꯖꯥꯠꯅꯤꯗ ꯑꯗꯨꯒ ꯃꯀꯟ ꯀꯣ ꯑꯗꯒꯤ ꯃꯁꯥꯒꯁꯤ ꯌꯥꯎꯋꯦ ꯃꯀꯟꯒ ꯃꯁꯥꯒꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤ ꯃꯀꯟꯒ ꯃꯁꯥꯒ ꯄꯥꯝꯕꯁꯦ ꯅꯪ ꯈꯛꯇꯪ ꯑꯣꯏꯔꯝꯃꯣꯏ ꯑꯌꯥꯝꯕꯅ ꯂꯣꯏ ꯄꯥꯝꯃꯝꯅꯤ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯤꯅꯤ ꯃꯨꯟꯅꯔꯤꯅꯤꯀꯣ ꯏꯅꯥꯎꯅꯨꯄꯥꯒ ꯀꯣ ꯐꯨꯅꯔꯤꯕꯅꯤ ꯑꯗ ꯑꯗꯨꯒꯁꯦ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯩ ꯈꯨꯠ ꯍꯥꯝꯕꯁꯤꯗꯤ ꯑꯗꯨꯝ ꯐꯔꯛ ꯇꯥꯔꯕ ꯍꯥꯏꯇꯥꯔꯦ ꯊꯣꯛꯄ ꯈꯣꯠꯄꯗꯣ ꯃꯣꯏ ꯑꯃꯅꯤ ꯈꯛꯀ ꯅꯠꯇꯕꯅꯤꯅ ꯊꯣꯛꯄ ꯌꯥꯔꯣꯏꯁꯤꯗꯤꯀꯣ ꯊꯦꯡꯖꯤꯜꯂꯛꯑꯀꯥꯟꯗ ꯆꯥꯕꯅꯤꯅ ꯃꯩꯁꯨ ꯃꯨꯠꯊꯠꯂꯦ ꯍꯥꯏꯕ ꯃꯣꯏꯁꯦ ꯄꯨꯡ ꯀꯌꯥꯅꯣ ꯇꯥꯕꯗꯒꯤ ꯄꯨꯔꯥ ꯃꯩꯁꯦ ꯄꯨꯔꯥ ꯃꯨꯠꯊꯠꯂꯒ ꯊꯝꯗꯣꯏꯕ ꯌꯥꯝ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯆꯥꯕꯁꯦ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯁꯤꯗ ꯄ꯭ꯔꯦꯛ ꯁꯥꯏꯔꯕ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯦꯝꯍꯧꯕ ꯁꯔꯨꯛꯇꯣ ꯈꯔ ꯄ꯭ꯔꯦꯛ ꯁꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯇꯩꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯐꯗꯤꯁꯤꯗ ꯇꯩꯁꯟꯅꯔꯒ ꯇꯨꯝꯕ ꯆꯪꯅꯔꯕ ꯑꯗꯩ ꯃꯤꯠꯇꯒ ꯅꯥꯜꯂꯨꯕ ꯀꯥꯎꯗꯅ ꯃꯃꯤꯠꯀꯁꯦ ꯊꯨꯞꯇꯅ ꯌꯥꯝ ꯂꯣꯏꯅꯒꯤ ꯍꯥꯏꯔꯀꯣ ꯃꯤꯠꯇ ꯅꯥꯟꯁꯤꯜꯂꯨꯕ ꯀꯥꯡꯕꯨꯗꯤ ꯑꯍꯥꯎꯕ ꯆꯥꯔꯒ ꯃꯤꯠꯇꯨ ꯊꯨꯞꯇꯅ ꯂꯩꯈꯤꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯑꯗꯩ ꯂꯦꯇꯔꯒꯁꯦ ꯏꯔꯛꯄꯗꯀꯣ ꯃꯣꯏ ꯁꯥꯏꯁꯅ ꯍꯥꯏꯌꯦꯀꯣ ꯑꯕꯦꯝꯃ ꯗꯗꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒꯅ ꯍꯦꯜꯂꯦ ꯋꯥꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯈꯔ ꯐꯩ ꯅꯪ ꯎꯗꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯁꯤꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯨꯝꯗ ꯊꯣꯛꯅꯤꯡꯉꯕꯖꯥꯠꯅꯤ ꯑꯗ ꯃꯥꯅ ꯃꯃꯥꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯀꯣ ꯑꯗꯩ ꯏꯃꯥ ꯑꯩ ꯑꯝꯇ ꯍꯥꯏꯌꯨ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯊꯣꯛꯑꯦꯅ ꯍꯥꯏꯔꯒ ꯑꯩ ꯑꯝꯇ ꯂꯧꯕ ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯀꯦ ꯃꯃꯥꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯈꯪꯕ꯭ꯔꯥ ꯏꯃꯥꯅ ꯉꯪ ꯂꯩꯕꯁꯤꯗꯀꯣ ꯃꯆꯥ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯃꯥꯁꯤꯅꯀꯣ ꯍꯥꯏꯖꯜꯂꯦ ꯃꯃꯥꯁꯤꯁꯨ ꯃꯆꯥꯅ ꯉꯪꯉꯕꯅꯤꯅꯀꯣ ꯑꯣꯏꯗꯕꯁꯨ ꯍꯥꯏꯖꯜꯂꯦ ꯕꯣꯔꯗꯤꯡꯁꯤꯗ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦꯕꯀꯣ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯂꯩꯔꯀꯥꯟꯁꯤꯗ ꯍꯦꯛꯇ ꯊꯣꯛꯂꯛꯄꯒ ꯑꯁ ꯑꯩ ꯗꯦꯠ ꯆꯠꯇꯣꯏꯅꯤ ꯏꯃꯥ ꯎꯅꯔꯨꯒꯦ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣꯀꯣ ꯃꯃꯥꯗꯨꯗ ꯈꯔ ꯁꯥꯊꯤꯕꯅꯤꯅ ꯃꯃꯥꯁꯨ ꯈꯪꯉꯝꯒꯅꯤꯀꯣ ꯑꯩ ꯏꯆꯥ ꯅꯨꯄꯤꯅ ꯊꯣꯛꯂꯛꯏꯁꯤ ꯃꯥꯒꯤ ꯑꯃꯗꯣ ꯎꯅꯅꯤꯡꯕꯩ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯎꯅꯔꯨꯔꯣꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯃꯤ 12 ꯊꯥꯔꯝꯗꯥꯏꯗꯨꯗ ꯀꯩꯝ ꯍꯥꯏꯗꯦ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦꯗ ꯀꯃꯥꯏꯅ ꯊꯣꯛꯁꯤꯒꯦꯗꯤ ꯈꯜꯂ ꯃꯥꯁꯦ ꯄ꯭ꯂꯥꯟ ꯍꯣꯠꯂꯦꯀꯣ ꯍꯣꯠꯂꯀꯥꯟꯗ ꯆꯪꯉꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯏꯃꯥ ꯑꯩ ꯑꯦꯁꯥꯏꯟꯃꯦꯟ ꯁꯤꯡꯒꯠꯀꯗꯕ ꯂꯩ ꯑꯗꯨꯗꯣ ꯁꯤꯡꯒꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯥꯔꯅ ꯆꯩꯔꯅꯤ ꯑꯗꯨꯒ ꯑꯩꯒ ꯏꯃꯥꯟꯅꯕꯤꯒ ꯊꯣꯛꯂꯛꯃꯤꯟꯅꯕꯅꯦ ꯑꯗ ꯃꯣꯏ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩꯁꯦ ꯁꯤꯟꯃꯤꯟꯅꯗꯣꯏꯅꯦ ꯑꯗꯩ ꯃꯣꯏꯗ ꯑꯗꯨꯝ ꯆꯠꯂꯨꯒꯦꯅ ꯍꯥꯏ ꯃꯃꯥꯁꯦ ꯍꯣꯏꯅ ꯍꯥꯏ ꯃꯃꯥꯁꯦ ꯈꯪꯉꯝꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯇꯝꯗꯨꯗꯀꯣ ꯗꯥꯏꯔꯦꯛꯃꯛ ꯍꯥꯏꯅꯕ ꯌꯥꯗꯕꯅꯤꯅꯀꯣ ꯈꯪꯅꯔꯁꯨ ꯈꯪꯖꯅꯗꯕ ꯁꯥꯔꯦ ꯃꯃꯥꯁꯦ ꯂꯥꯛꯑꯒ ꯃꯥꯁꯦ ꯆꯠꯂꯦꯀꯣ ꯀꯣꯏꯕꯒ ꯆꯠꯇꯅ ꯎꯅꯔꯦ ꯅꯨꯡꯁꯤ ꯋꯥꯔꯤꯒ ꯑꯗꯨꯝ ꯁꯥꯟꯅꯗꯅ ꯑꯗꯩ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣꯀꯣ ꯑꯗꯒꯤ ꯅꯨꯃꯤꯠꯁꯦ ꯍꯥꯏꯔꯦꯕꯀꯣ ꯃꯥꯒꯤ ꯐꯨꯔꯤꯠ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯩꯕꯤ ꯍꯥꯏꯌꯦꯗ ꯑꯕꯦꯝꯃ ꯍꯟꯗꯛ ꯗꯗꯥꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯗ꯭ꯔꯦ ꯌꯨꯝꯗ ꯏꯃꯥ ꯍꯣꯏ ꯅꯥꯕꯒ ꯈꯣꯠꯄꯒ ꯑꯗꯣ ꯅꯪ ꯁꯤꯁꯤꯅ ꯑꯗꯨꯝ ꯂꯩꯒꯤꯗꯤ ꯃꯌꯥꯝ ꯈꯟꯕꯅꯦ ꯑꯗꯣ ꯅꯪ ꯁꯤꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯣꯀꯣ ꯍꯟꯗꯛꯀꯤꯗꯤ ꯀꯥꯏꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗꯀꯣ ꯃꯥꯅꯁꯨ ꯀꯩꯁꯨ ꯈꯟꯗꯕꯗꯣ ꯌꯥꯔꯦ ꯗꯗꯥꯅ ꯂꯩꯕꯤꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯁꯤꯁꯦ ꯌꯥꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯒꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯑꯃꯨꯛ ꯕꯣꯔꯗꯤꯡꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦꯕ ꯑꯗꯨꯗꯒꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯦꯀꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯝꯗꯥꯏꯁꯦ ꯁꯤꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯑꯩ ꯗꯗꯥꯒ ꯄꯥꯎ ꯐꯥꯎꯅꯔꯗꯣꯏꯅꯤꯀꯣ ꯑꯩ ꯗꯗꯥꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯀꯥꯏꯅ ꯍꯥꯏ ꯃꯥꯗꯤ ꯅꯨꯡꯁꯤꯕꯗ ꯑꯗꯨꯝ ꯉꯥꯎꯖꯔꯒ ꯂꯩꯕꯗꯣ ꯅꯨꯡꯁꯤꯕꯁꯦ ꯃꯥꯈꯛ ꯀꯣꯏꯔꯛꯄ ꯃꯥꯜꯂꯦ ꯅꯥꯀꯟꯗ ꯍꯥꯏꯔꯛꯄꯒꯤ ꯀꯩꯝꯇ ꯄꯜꯂꯛꯇꯦ ꯑꯗꯣ ꯍꯥꯏꯔꯛꯑꯝꯃꯔꯣꯏ ꯅꯠꯇ꯭ꯔꯥ ꯌꯨꯝꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯂꯧꯕꯁꯦ ꯂꯥꯛꯇ꯭ꯔꯕ ꯏꯃꯥꯟꯅꯕꯤ ꯃꯃꯥꯁꯦ ꯐꯣꯟ ꯇꯧꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕ ꯃꯥꯁꯦ ꯃꯊꯥ ꯁꯥꯔꯕ ꯀꯞꯅꯤꯡꯉꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯊꯣꯛꯂꯛꯅꯤꯡꯕꯅ ꯉꯥꯎꯔꯕꯗꯨꯗ ꯑꯃꯨꯛꯀ ꯂꯥꯛꯇꯕꯗꯨ ꯃꯃꯥꯟꯅꯕꯤꯒ ꯃꯥꯈꯛ ꯉꯥꯏꯍꯧꯔꯦ ꯊꯦꯡꯉꯦ ꯍꯥꯏꯔꯦꯀꯣ ꯂꯧꯕ ꯂꯥꯛꯏꯁꯦ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯃꯥꯗꯣ ꯊꯕꯛ ꯑꯝꯇ ꯊꯣꯛꯇꯅ ꯊꯦꯡꯉꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯍꯜꯂꯛꯑꯒ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯒꯤ ꯐꯣꯟꯁꯦ ꯃꯥꯅ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯃꯦꯁꯦꯖꯁꯤꯗ ꯄꯔꯦꯡ ꯂꯩꯔꯝꯃꯕ ꯑꯕꯦꯝꯃ ꯃꯤꯗꯤ ꯂꯣꯏ ꯊꯣꯛꯂꯛꯅꯔꯦ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯅꯪ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯉꯟꯇ ꯑꯕꯦꯝꯃ ꯀꯣ ꯑꯕꯦꯝꯃꯗꯤ ꯊꯣꯟꯗꯦꯀꯣ ꯅꯨꯡꯁꯤꯕ ꯃꯃꯤꯡꯅꯦꯕꯀꯣ ꯑꯩꯅ ꯑꯕꯦꯝꯃ ꯊꯣꯟꯖꯟꯕꯅꯦ ꯅꯪ ꯗꯗꯥꯗ ꯀꯩꯝ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯂꯣꯏ ꯊꯣꯛꯂꯛꯅꯈ꯭ꯔꯦ ꯀꯥꯏꯅ ꯇꯧꯔꯦ ꯃꯥꯅ ꯍꯜꯂꯦꯀꯣ ꯍꯦꯛ ꯌꯧꯕꯒ ꯐꯣꯟꯁꯦ ꯐꯥꯛꯑꯒ ꯃꯥꯅ ꯗꯗꯥ ꯑꯩ ꯍꯜꯂꯛꯑꯦ ꯀ ꯍꯥꯏꯔꯒꯀꯣ ꯁꯥꯎꯔꯦꯀꯣ ꯃꯣꯏ ꯁꯥꯏꯁꯦ ꯌꯥꯔꯦ ꯅꯪ ꯉꯁꯥꯏ ꯃꯤ ꯂꯣꯏ ꯍꯜꯂꯛꯅꯈ꯭ꯔꯦ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯝꯃꯅꯤ ꯅꯪꯗꯤ ꯅꯁꯛꯀ ꯐꯖꯕꯅꯤꯅ ꯌꯥꯔꯦ ꯈꯪꯉꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯔꯛꯇꯕ ꯃꯥꯜꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯁꯥꯎꯔꯦ ꯄꯩꯖꯟꯅꯩꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯅꯦꯕꯁꯦ ꯑꯁ ꯏꯔꯥꯡ ꯇꯧꯔꯤꯅꯦꯕ ꯉꯁꯤꯗꯒꯤ ꯌꯥꯝ ꯍꯔꯥꯎꯕꯗꯣ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤꯁꯦ ꯅꯍꯥꯟꯒꯩ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯦꯁꯦꯁ ꯊꯥꯅꯕ ꯀꯩꯝ ꯐꯪꯗ꯭ꯔꯦ ꯉꯁꯤꯗꯒꯤꯗꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯗꯣꯏꯕ ꯍꯥꯏꯗꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯥꯎꯅꯗꯣꯏꯕ ꯑꯗꯩ ꯑꯩꯅ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯄꯤꯕꯤꯕ ꯑꯗꯨꯒꯁꯦ ꯐꯪꯉꯗꯣꯏꯕ ꯃꯥꯅ ꯆꯥꯅꯤꯡꯕ ꯅꯨꯄꯥꯁꯦ
adi sigi haraw na thumatlam gani ba nupa se ko tuma pa ma oina fado oina ri ne ko na oina rang gani ada ko sanan imada bi se ma na mu pakhala hai ta ma kai noi sibo tana na adumai khan gano asing su ai ma lau lak ta bai ni khot ta bai ni ga hai ga dum nu sinare ko makha ta na phajana nu sinara ka sta exam se haidok pa nu mi se matam da exam haidok pa se iman bi se ma su yeng ba hai te ba ko kamai ni yeng ki ko ka se khang da ba hai ta ne da phone tor e moi sai sina pung ahomuk tare hai numidang warang ma se wa silaga lei bane da paikhala ga abe ma nang di kaimta iram draba nang di aina laik pao har kan da nang kai dori ba aina han hai gi hai ba ko nang na subject ka letter chala ga first division da yari nang gi phone aina lei bi doi ne na hai ba jani da ada hai ga adum kani kai no si se hai bu di hai ba ni natraga nushina ba na ma ga nushina re nang udab su nungai te na hai ga mi bu laik pao hoi kamai laik pa tu ne khang de adu harga nang like padraba nang kai dora ba hai mana nang parikha da iram drabo kain cherak pasani do ko adu imana bisna ai khang de na khumba bo ko haidi tarang chapado irami kai no kain khumba do ga ju kani khang draba khang dre khang andre subject ani di letter chalaga nang fail or se kamai toy no harba imana bisi ko banglaw sagalaba masaje makok to banglaw ga ai khang diye har ma se tumin na lai ma pi se tup tare ba di nungai ta bodo subject to letter mak chalakani di khan draga zu kaino di khanja bodo pasti tok tor kani da gaina khanja ma sa lai sum phan horak pani na ko irang tor ko su lai se nu kitang ba khangan ba oi bajani na tra su sin bada dum khra haigan boram ne ba ko romas ti nu sinan tor ko lai ka tama da param gani di ai hoina thajade sawe di manabi haina re ko exam se adama se kappa ai nanga su pau phongna ro exam su thar ro sin ne ba ko kampa lai hai basida ada nupasna hai kampal thado lore kainu sine ai thadoi mase kappa thai nungai ta lai ka sida ge pasna hey phagi to buni ne ai gi abe mana bu exam fail oi bra letter ni chalaga first division ni sin yawi se sinida ade ma se sai thawai ga nungai ta lai fail oi re khalaga ma ha ma se hi long kap tho ba jani ado moi size nai askap ko nu se dumai tong nungai te ai gi abe mana bu kai na ha ga ko kan tore nangi ne aina koilar achom khai hoji lak toi ni kho toi ni nangi koilar do dana nangi da mak khai ni sini kai nupa no yam phadro yam phai ko mi gi nupa ni harau no ko yen ga do pirak ta na cha da na kho ta na to de ma se college ka re ana college ka ga first semester gi exam loi ba timing ko exam loi gi kitang gap lai hai ada second semester se ka ring gi timing sa si da nong ma da de gi ma chem hai ta ne stage da mok dum khang na ba ma sak ma mi dum khang na ba nu pa ne hai ko si nong ma la am ba jan ni da ko koi hoji gi imana bi se mon moi da ka singju go cha da na khot da na han gi ba jan ni da hai ram me hai tang di na sakati phajara me na lesabi phara me ko kai na hai ba jan cham na khang na ba ngak ta oi ra ma le hai re da imana bisum kitang harau di ma ise lisai phare kai na khai du ko kasu thon di khanjelu de ma si de sida duka kamai tau ge de yum yogar kan sida sai ma che je sida sai la amba du pa se sisina tak bodo angang dum thai bi yo khot bi yo na ko mo dik tang senior or male ma che sina di hai bu jan hai bu di hai ge do ma gi di yam nu sina jaba ma di lei jaba ni ai matam sida phone se ama lei bi hai bu ko sai gi imana bi se moi sai sina matam du da yam tang ba yam phasa boi na kai no khan na ba do ko phone mi note 6 ko si lei bu jan si phone se pai do kan gi adum iphone pai bu gi tap ta khana bu do mai na khana mi hai bu ko si mama ju tan thok pi re hai bu ko ma ge da pai ga lei jaba matam ne da number se lo na pi ma ches na tak pa de gi nu pas na message se dum thare ko sai gi akon ba da thengna ba nu pa se na message thare cham na ma su dum hallu bu ko ni na chak char bo na thak pa da message thar ka no di kamai hai ni da chare khole na swai na sum khar pau phong na kan sta phong dok pa jan tha homuk pau phong na ra ga ani shu bu da thengna ba nu pa se na abe ma hai ga system abe ma ai nang do nu singo sum nu sinar e kar ge khan bani nang singam de ka na adum phagi ta tok da standing de he tumai nga ka nu ko yam haina de khot te ko mai khang na ba su lai ja bani nai khang na ba su lai cham cham ba phong na ga tumai tok do di pa phor ka nu ga ga phagi to buni he nang aina
asumai na hai basi lesai phabra na yengthokpani kaina amaju dumai jum hairakpa hairaga suya de da na ko degi somna kanda machi sida dum taaba ko ma se aina hai basi suya ya de kamai tawdu no nushibati am nushirure pamadi am pamure na hai bazani da hai ba kan sida machi sina su dum suggestion tawba hai de ro ko pamadi ko lawro kaino hai bazani pharaga kaino dum lawro kaino kai phagi ta thokpa da pha ba je ta kamai pha dino ne te ya ba na tini masana ya ta na kai taw kan sida dum modi dum plan se honar leiraba da nongma college at pasita ko imanabi sina mamanabi ngai leba mamanabi se ngai ma haida minaga da hai ta mamanabi ta sengna college sang tabi ta kai da no kai no chalu ber thaba ma chalu ba oi bajane ana chalu raga hala kana machi sina hana phone tora me hai ko nang kai lege na ai sida lairi college ta lairi hala adabni gari ngai kholin ha machi sina pau pirab jani nu pas gari se thawra la aga ena da thilamagela o kholo gari do ko phakta ni la ai gari ha isa thinbiramage sini yani kholani na haiga kaini nampu da haijin badu ko de koina wang na tabani na pramam ba khopas na tabani na yung phau yobdi ni mitari tabani masu khang kasham khanjan dabida gari se tongkhalaga chatlaga nupi sina haijagi ba khauji imanabi se sisna khoi line pun ba suna te do nang ai thilamaga chapai thengni da kan haiba kansta nupa sina ngasi nong phadok kaktang thindok ba bu kaino ne kaina phagi ga tawraga thawra gari se dum koi thawra ba jani dum koi thok ma daw yengi ni ba yarga di chelage yarin kai ko maong yeng ba hai tare ndagi lambi se tongan thawba stay phaujala suyabani stay phaujala suyabne matam da yam pangi ba nupa se gi khadak se imanabi sina su khangi da ba ko khangi da ma se dum yare ko mingon de ta yam loina ba mun ai di loina ba mak to natabani na pangai da haiba pangang na ngam se tanja ba to nagi achapo am ta lebi ge to mista achapo ya haw bam yaw bani khopani haiga chum chala du achapo thivna yam sang na chala ba jani da ma ai achapo lei drasu yare khop drasu yare na haiba dagi haw bani ne yam haw pijening to bani ha du sam sa sabisum nami sum tasala ba madam se da pangdari ra natraga kaino tawri ra ma se gyan mamira sukang khang pran mi se prak tasal pram mam ma se sum pakhala ma se ta saur ba pram mam ba du di ma se sauningak pa do ko sauni di mana nupa sa saur ga kholaga ngang hai gari sida nang na smai nai ngo da kadar to ba khol pa idi nang isam jam na khan bani adi am puksen pi pa di am phatta ba igi so igi nushina jabale na dumai to ba khol pa ga na ta chai ba nupa sa ma gari sa hang to ma se kumda ge su lam do karai da no se ma se khang dra ba te nupa su na hai nang dumai la na khang no nang na ya dra de hoi dum na yum da thin ge khot ke dumai la na lo ko na ma sona kan da imanabi se ma se wakhan se prak sangsam lai ai se chela de se badanam cha duni and ai nushina ba ko dadana kai khan de ba khote ba to so da numit ta dri bo halak trabani nam kamai tawge da mama sina ko maga nushina ba dada sta phone to ba nang kai lege yumle na chin thi nu kho nu sa de anga no college ka noi bani lei na tra khol na tra chili na tra na saw ka ma pakhala ba somna kan da gi ju heta pakhat na tawra ba ai tare ne kai no hai ji bu mama bani una de khotte ha ga sona ka ma yam pakhale de somna kan phone dum block binare de na ko hai di chela bani na block to pinare nongala ga ko ma se thil ma se am kappe bo ko de khalle ai punsi se sumai na soire bani ai na masang masaning thin ngai na khang da ba mokti na te duga mi gi puksen khang da na gari tong khatlu ba ai na soi bani ai na lan bani ha ma de khodom bi ga sing da na khoda na pa tar ba jan ai na on kai do ro ki ngam usit da ba kai na khallaga ma se adum thile edana ko thilaga mama na bisda ma je kappe ba ko kapo palite mama na bisda phone se tawra ba jani ko mai dada ji nam tang di paw phongna jage na imana bisina ko matam se khan ba je hoi ai khongpham se soirure la ra ba na ai punsi se soina sumaina sum ai lei khrage se ma gi chap yung ba wakhal ne ba Cheluraba haiba mingthon do phangabani na ma se tuminna lechalai aduga ai nupa stadi sunglai leiroi dada aina nangbu kyamu yamna nushike dumadi nang sisina khangbi ro ai ta sengna lande nang nataba atopa kanam ta koi de nushina de aina pangu bagi aina migi gari tongu bagi ai san isa je manghanjabani ko aina khallaga ma se chema thilak pasda ko adum khalla phamu sa dum kappe ko adubu
ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯗꯨꯝ ꯇꯥꯛꯑꯕ ꯃꯥꯁꯦ ꯕ꯭ꯂꯣꯛꯇꯣ ꯂꯣꯏ ꯄꯤꯔꯦꯀꯣ ꯑꯗꯣ ꯁꯥꯟꯅꯒꯦꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯁꯥꯟꯅꯔꯀꯥꯟꯁꯤꯗ ꯍꯥꯏꯔꯤ ꯑꯕꯦꯝꯃ ꯅꯪ ꯂꯥꯜꯂꯝꯃꯣꯏ ꯍꯥꯏꯕ ꯗꯗꯥ ꯈꯪꯉꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯏꯕꯥꯅꯤ ꯑꯃꯨꯛꯇꯪꯗꯤ ꯄꯥꯎ ꯐꯥꯎꯅꯁꯤ ꯈꯣꯠꯁꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯀꯞꯄꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯈꯤꯕꯀꯣ ꯃꯥꯁꯦ ꯄꯦꯟꯗꯕ ꯂꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯅꯦ ꯅꯨꯄꯥꯁꯤꯅꯁꯨ ꯋꯥꯖꯈꯤꯕꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯇꯥꯡꯀꯛ ꯍꯥꯏꯕ ꯑꯃꯗꯣ ꯑꯣꯏꯌꯦ ꯇꯁꯦꯡꯅ ꯆꯦꯜꯂꯨꯕꯤ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯑꯍꯜ ꯂꯃꯟꯒꯤ ꯃꯤꯠꯌꯦꯡ ꯆꯪꯉꯛꯏꯗꯅ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯅꯕ ꯂꯧꯅ ꯂꯩꯅꯕꯁꯦ ꯍꯦꯛꯇ ꯑꯌꯥꯕꯗꯤ ꯄꯤꯗꯦꯗꯅꯀꯣ ꯆꯦꯜꯂꯨꯕꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯈꯔ ꯑꯗꯨꯝꯗꯤ ꯄꯥꯎ ꯐꯥꯎꯅꯩꯌꯦ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯍꯥꯏꯕꯤꯕꯗꯣꯀꯣ ꯃꯥꯏ ꯗꯗꯥꯁꯤꯅ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯣ ꯅꯨꯡꯉꯥꯏꯅꯕ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯌꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯊꯥꯖꯩ ꯀꯥꯏ ꯍꯥꯏꯔꯛꯄꯁꯤꯗ ꯑꯃꯨꯛꯁꯨ ꯌꯥꯝ ꯄꯦꯟꯖꯩ ꯍꯥꯏꯔꯁꯨ ꯗꯗꯥ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯂꯦꯞꯄꯤꯔꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯨꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯈꯜꯂ ꯇꯛꯁꯤ ꯁꯣꯜꯂꯒ ꯌꯥꯝ ꯀꯞꯆꯕꯗꯣꯀꯣ ꯑꯗꯣ ꯊꯥꯕꯜꯒꯥꯁꯦ ꯌꯦꯡꯉꯒ ꯑꯍꯤꯡꯒꯥꯁꯦ ꯌꯥꯝ ꯇꯨꯝꯗꯦ ꯇꯧꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗꯦ ꯑꯗꯩ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯃ ꯑꯃꯨꯛ ꯂꯩ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥ ꯁꯤꯅꯁꯨ ꯌꯥꯝ ꯎꯁꯤꯠꯇꯕꯗꯣ ꯃꯉꯣꯟꯗ ꯐꯔꯁꯨ ꯐꯠꯇꯁꯨ ꯆꯦꯜꯂꯨꯔꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏ ꯑꯩꯅ ꯅꯪꯅ ꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯜꯂꯝꯃꯤ ꯁꯤꯅꯤ ꯌꯥꯝ ꯐꯠꯇꯕꯒꯤ ꯀꯣꯛ ꯑꯃꯗ ꯈꯟꯖꯕꯗꯣ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯛꯑꯗꯕꯅꯤꯕ ꯏꯖꯠ ꯃꯥꯡ ꯌꯥꯗꯕꯅꯤꯅ ꯀꯥꯏ ꯁꯨꯃꯥꯏꯅ ꯈꯟꯖꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯣꯏꯒꯤ ꯎꯁꯤꯠꯇꯕ ꯑꯃ ꯐꯥꯎꯖꯕꯗꯣ ꯑꯗꯣ ꯃꯔꯛꯁꯤꯗ ꯋꯥꯁꯨ ꯂꯣꯏꯁꯟꯅꯗꯕꯤ ꯍꯦꯛ ꯆꯦꯜꯂꯨꯔꯒ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯒꯤ ꯌꯀꯥ ꯍꯦꯛ ꯌꯦꯡꯖꯕꯀꯣ ꯏꯆꯥꯅ ꯀꯔꯤ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕꯅ ꯋꯥꯁꯦ ꯂꯣꯏꯁꯟꯅꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯌꯥꯝ ꯂꯨꯕ ꯇꯥꯟꯖꯥꯅꯤꯅ ꯀꯩꯅꯣꯁꯤꯅꯁꯨ ꯍꯥꯏꯖꯕꯗꯣ ꯃꯣꯏ ꯁꯥꯏꯁꯤꯅꯁꯨ ꯑꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯋꯥ ꯂꯣꯏꯁꯟꯅꯗ꯭ꯔꯤꯁꯦ ꯅꯪ ꯂꯨꯍꯣꯡꯗꯣꯏ ꯅꯠꯇ꯭ꯔꯥ ꯗꯗꯥ ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯗꯣꯟ ꯃꯈꯣꯟꯁꯦ ꯇꯥꯔꯒ ꯑꯩ ꯌꯥꯝ ꯀꯞꯄꯦ ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯅꯤꯀꯣ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯕꯗꯣ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯃꯅꯝ ꯀꯩ ꯍꯥꯏꯅꯤ ꯆꯦꯜꯂꯨꯔꯕꯅꯤꯅ ꯅꯨꯡꯁꯤꯌꯦ ꯎꯅꯅꯤꯡꯉꯦꯅ ꯕꯛꯂꯥꯎꯅ ꯍꯦꯛꯇ ꯎꯅꯕ ꯌꯥꯕ ꯅꯠꯇꯦꯗꯅ ꯀꯥꯏꯅꯕꯒꯤ ꯄꯜ ꯑꯃꯅ ꯑꯗꯨꯝ ꯆꯥꯎꯅ ꯈꯥꯒꯠꯂꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯗꯣꯀꯣ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯤ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯕꯤ ꯊꯛꯑꯦ ꯊꯛꯐꯝ ꯈꯪꯗꯕꯤ ꯑꯃ ꯂꯩ ꯏꯃꯥꯟꯅꯕꯤꯁꯦ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯦꯀꯣ ꯋꯥ ꯂꯣꯏꯁꯟꯅꯔꯁꯦꯅ ꯀꯧꯔꯦ ꯑꯗꯩ ꯃꯟꯗꯣꯝꯆꯥ ꯑꯃꯅꯗꯤ ꯍꯥꯏ ꯄꯩꯁꯥ ꯂꯧꯒꯗꯕꯅꯤ ꯇꯁꯦꯡꯅ ꯑꯉꯥꯡꯅ ꯌꯥꯟ ꯆꯦꯟꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯄ ꯌꯥꯔꯣꯏ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯕꯗꯅꯥꯝꯁꯦ ꯍꯌꯦꯡ ꯃꯥꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯁꯥꯁꯦ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯥꯛꯑꯒꯁꯨ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯤ ꯃꯥꯗꯤ ꯍꯥꯟꯅ ꯆꯦꯜꯂꯝꯃꯕꯅꯤ ꯍꯥꯏꯕꯁꯦ ꯂꯩꯍꯧꯔꯒꯗꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯜꯂꯤꯁꯦ ꯅꯨꯄꯥꯗꯨꯅꯅꯤ ꯏꯖꯠ ꯗꯥꯕꯤ ꯂꯧꯒꯗꯕꯅꯤ ꯁꯤꯅꯤ ꯏꯃꯥꯟꯅꯕꯤꯁꯤꯅꯀꯣ ꯍꯥꯏ ꯑꯩ ꯏꯖꯠ ꯗꯥꯕꯤ ꯂꯧꯕꯤꯒꯅꯨ ꯇꯁꯦꯡꯅ ꯏꯖꯠ ꯗꯥꯕꯤꯗꯨꯃꯗꯤ ꯂꯧꯕꯤꯒꯅꯨ ꯃꯥꯡꯉꯁꯨ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯃꯥꯡꯖꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯦꯅ ꯏꯖꯠ ꯗꯥꯕꯤꯁꯦ ꯃꯃꯥ ꯃꯄꯥꯅꯁꯨ ꯂꯧꯒꯦꯅꯁꯨ ꯈꯟꯈꯤꯗꯕꯗꯣꯀꯣ ꯑꯗꯩ ꯂꯧꯗ꯭ꯔꯦ ꯋꯥꯁꯦ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯄꯥꯎꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯐꯥꯎꯅꯩꯀꯣ ꯎꯅꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯦꯛ ꯆꯦꯜꯂꯨꯕꯒ ꯎꯅꯕꯗꯣ ꯐꯔꯛ ꯇꯥꯕꯅꯤ나 ꯎꯅꯗ꯭ꯔꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯀꯣꯔꯣꯅꯥꯁꯦ ꯂꯥꯛꯁꯜꯂꯛꯑꯦꯕꯀꯣ ꯀꯣꯔꯣꯅꯥ ꯂꯩꯕꯗꯒꯤ ꯃꯤ ꯂꯩꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅ ꯀꯣꯔꯣꯅꯥꯗꯗꯤ ꯑꯗꯨꯗꯒꯤ ꯃꯣꯏꯁꯦ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯅꯗ꯭ꯔꯦ ꯑꯗꯩ ꯃꯇꯝꯁꯤꯗꯁꯨ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯁꯦ ꯃꯁꯥ ꯈꯔ ꯁꯣꯟꯖꯜꯂꯛꯑꯦꯕꯀꯣ ꯂꯧꯒꯨꯝꯕꯁꯦ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯉꯦ ꯃꯃꯥꯒ ꯆꯠꯃꯤꯟꯅꯔ ꯃꯥꯅ ꯂꯧ ꯈꯨꯂꯪꯒ ꯆꯠꯅꯕ ꯂꯩꯗꯅ ꯁꯤꯗꯩꯗ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯃꯥꯁꯨ ꯂꯧ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯨꯂꯪ ꯆꯠꯄꯗꯣ ꯆꯠꯂꯦ ꯃꯃꯥ ꯅꯥꯔꯕꯅꯤꯅ ꯑꯗꯣ ꯄꯥꯎꯁꯦ ꯀꯌꯥ ꯈꯔ ꯑꯗꯨꯝ ꯂꯠꯂꯦꯀꯣ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯗꯒꯤ ꯀꯣꯔꯣꯅꯥꯒꯤ ꯈꯔꯗꯤ ꯌꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥꯃꯛ ꯌꯥꯕꯁꯨ ꯅꯠꯇꯕꯤ ꯈꯔ ꯃꯄꯥꯟꯒ ꯍꯥꯏꯐꯦꯠ ꯊꯣꯛꯄ ꯌꯥꯕ ꯀꯥꯟꯁꯤꯗ ꯅꯣꯡꯃ ꯀꯣꯏꯕ ꯆꯠꯂꯨꯁꯦꯅ ꯍꯥꯏꯔꯛꯄ ꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅꯀꯣ ꯃꯣꯏ ꯗꯗꯥꯁꯤꯅ ꯃꯣꯏ ꯁꯥꯏꯁꯤꯅ ꯑꯗ ꯃꯥꯁꯨ ꯍꯔꯥꯎꯖꯕꯗꯣ ꯍꯔꯥꯎꯕ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯔꯨꯗ꯭ꯔꯦ ꯀꯣ ꯄꯥꯎ ꯃꯔꯛ ꯃꯔꯛꯇ ꯐꯥꯎꯅꯔꯁꯨ ꯅꯨꯡꯁꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯕꯤꯕ ꯄꯨꯔꯥ ꯄ꯭ꯔꯤꯟꯁꯦꯁꯅꯤꯀꯣ ꯃꯥꯅ ꯂꯩꯖꯔꯝꯃꯤꯁꯦ ꯃꯇꯝꯗꯨꯗ ꯃꯥꯒ ꯎꯅꯔꯅꯤ ꯃꯥꯒ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯣ ꯎꯔꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤꯅ ꯈꯜꯂꯒ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩꯌꯦꯕꯀꯣ ꯍꯔꯥꯎꯖꯔ ꯃꯥꯁꯦ ꯊꯣꯛꯑꯦꯀꯣ ꯃꯇꯝꯗꯨꯗ ꯊꯣꯛꯑꯀꯥꯟꯁꯤꯗ ꯒꯥꯔꯤꯁꯦ ꯇꯣꯡꯉꯀꯥꯟꯁꯤꯗ ꯁꯨꯝ ꯈꯤꯇꯪꯗꯤ ꯀꯣꯏꯇꯛ ꯆꯠꯆꯕꯗꯣꯀꯣ ꯑꯗꯒꯤ ꯀꯣꯏꯇꯛ ꯆꯠꯄꯁꯦ ꯃꯥꯁꯦ ꯀꯩꯝ ꯈꯟꯗ꯭ꯔꯦꯀꯣ ꯑꯗ ꯈꯟꯗ꯭ꯔ ꯒꯥꯔꯤ ꯇꯣꯡꯉꯒ ꯃꯥ ꯍꯥꯏ ꯗꯗꯥ ꯅꯪ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯁꯤꯅꯦꯕ ꯑꯗ ꯋꯥꯗꯣ ꯄꯂꯥꯎ ꯊꯩꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯤꯔꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯗꯣ ꯄꯤꯔꯛꯑꯣꯒ ꯍꯥꯏꯔꯒ ꯅꯍꯥꯟꯒꯩꯗ ꯁꯠ ꯂꯧꯊꯣꯛꯑꯒ ꯇꯛ ꯂꯥꯎꯅ ꯄꯤꯔꯛꯑꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯄꯤꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯋꯥ ꯊꯩꯗꯣꯛꯈꯤ ꯃꯥꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯝ ꯌꯥꯅꯕꯗꯣ ꯒꯥꯔꯤ ꯃꯅꯤꯡꯁꯤꯗ ꯃꯥꯁꯦ ꯇꯣꯡꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯥ ꯌꯥꯝ ꯂꯥꯜꯂꯖꯥꯠꯂꯅꯦ ꯀꯥꯏꯅꯗꯤ ꯈꯟꯖꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛ
ꯐꯅ ꯈꯟꯇꯣꯛꯄꯗꯣ ꯍꯦꯔꯥ ꯒꯥꯔꯤ ꯊꯧꯕꯁꯤꯗ ꯐꯔꯛ ꯇꯥꯕꯩ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯑꯗꯨꯝ ꯕꯗꯅꯥꯝ ꯆꯥꯔꯦ ꯈꯪꯉꯨꯔꯁꯨ ꯃꯥꯅ ꯎꯅꯁꯦ ꯊꯣꯛꯂꯣꯟ ꯍꯥꯏꯁꯦ ꯑꯩ ꯅꯨꯡꯁꯤꯕꯩꯅꯤꯗ ꯀꯥꯏꯅ ꯈꯜꯂ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯑꯃꯨꯛ ꯂꯩ ꯑꯗꯨ ꯃꯣꯏꯕꯥꯅꯤꯁꯦ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯃꯗ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯈꯥꯝꯃꯦ ꯑꯆꯥꯄꯣꯠ ꯆꯥꯒꯤꯁꯤ ꯁꯤꯅꯦꯕ ꯃꯥꯅ ꯑꯆꯥꯄꯣꯠꯇꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯔꯔꯣꯏꯒꯦ ꯗꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯃꯥꯡꯗ ꯎꯅꯈꯤꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯐꯪꯕ ꯑꯗꯨꯒ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯎꯅꯔꯛꯄꯒ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯍꯋꯥ ꯅꯨꯡꯁꯤꯠ ꯈꯦꯠꯅꯕ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡꯗ ꯅꯨꯡꯁꯤꯅꯔꯝꯕ ꯎꯅꯔꯝꯕꯗꯨꯒ ꯑꯗꯨꯒ ꯆꯦꯜꯂꯨꯕ ꯃꯇꯨꯡꯁꯤꯗ ꯎꯅꯕꯗꯗꯤ ꯃꯥꯁꯦ ꯈꯤꯇꯪ ꯏꯀꯥꯏꯕꯗꯣꯀꯣ ꯆꯥꯅꯤꯡꯕ ꯀꯔꯤ ꯀꯔꯥ ꯍꯥꯏꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯥꯁꯦ ꯆꯥꯔꯔꯣꯏꯁꯤ ꯌꯥꯏ ꯆꯥꯒꯤꯁꯦꯅ ꯍꯥꯏꯔꯒ ꯅꯨꯃꯤꯠꯇꯣ ꯐ꯭ꯔꯥꯏ ꯔꯥꯏꯁꯅꯦ ꯁꯤꯡꯖꯨꯅꯦ ꯀꯣꯐꯤꯅꯦ ꯀꯧꯕꯖꯥꯠꯅꯦ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯀꯣ ꯐꯝꯃꯤꯟꯅ ꯂꯩꯉꯩ ꯇꯧꯐꯝ ꯈꯪꯗꯕꯅꯤꯅ ꯃꯥ ꯗꯗꯥ ꯅꯪ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯌꯣ ꯁꯤꯅꯦꯕ ꯐꯠ ꯂꯧꯊꯣꯛ ꯐꯠ ꯂꯥꯎ ꯄꯤꯔꯦ ꯆꯤꯡꯅꯒꯤꯅꯦꯅ ꯈꯟꯕꯒꯤ ꯑꯣꯏꯕꯖꯥꯠꯅꯦ ꯑꯗ ꯃꯥꯁꯦ ꯁꯨꯝ ꯌꯦꯡꯉꯦꯀꯣ ꯌꯦꯡꯅꯤꯡꯉꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯇꯁꯦꯡꯅ ꯊꯃꯣꯏꯗ ꯍꯥꯞꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤꯀꯣ ꯊꯃꯣꯏꯗ ꯌꯥꯎꯖꯔꯤꯕ ꯃꯥꯗꯣ ꯑꯗꯨꯗꯨꯒꯤ ꯐꯣꯟ ꯌꯦꯡꯅꯤꯡꯕ ꯄꯣꯠꯁꯛ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯌꯦꯡꯅꯤꯡꯕꯁꯦ ꯍꯧꯅ ꯁꯥꯅꯤꯗꯅ ꯋꯥꯆꯞꯁꯦ ꯆꯪꯉꯒ ꯃꯥꯁꯦ ꯌꯦꯡꯉꯦ ꯃꯃꯥꯟꯅꯕꯒ ꯊꯥꯅꯔꯝꯕ ꯈꯣꯠꯂꯝꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦ ꯑꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯦꯕ ꯅꯨꯄꯤꯁꯦ ꯃꯅꯥꯎꯄꯤꯁꯤꯡ ꯊꯣꯛꯏꯀꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯀꯃꯥꯏꯅ ꯈꯪꯅꯈꯤꯕꯅꯣ ꯍꯥꯏꯕꯗ ꯏꯅꯥꯎꯄꯤꯁꯤꯡ ꯊꯣꯛꯑꯦ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯅꯦ ꯑꯗꯨꯅ ꯏꯅꯥꯎꯄꯤꯁꯤꯡ ꯃꯁꯛ ꯈꯪꯅꯍꯟꯕ ꯂꯩꯗꯥꯏꯅꯦ ꯁꯨꯃꯥꯏꯅ ꯈꯪꯅꯈꯤꯕꯗ ꯄꯥꯎ ꯐꯥꯎꯅꯕꯖꯥꯠꯅꯦꯗ ꯄꯥꯎ ꯐꯥꯎꯅꯔꯤꯁꯦ ꯃꯃꯥꯡꯗ ꯅꯣꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯈꯣꯠꯄꯅ ꯃꯥ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯑꯝꯇ ꯎꯅꯅꯕ ꯁꯤꯟꯕꯤꯌꯣꯅ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯨꯕꯅꯦ ꯈꯣꯠꯂꯨꯕꯅꯦꯅ ꯃꯃꯥꯡꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯈꯤꯕꯀꯣ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯃꯥꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯕꯗꯣ ꯃꯦꯁꯦꯁꯁꯦ ꯊꯥꯅꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯑꯃꯨꯛ ꯕꯦꯛ ꯆꯠꯂꯦꯕꯀꯣ ꯋꯥꯆꯞꯁꯦ ꯕꯦꯛ ꯆꯠꯂꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯌꯦꯡꯅꯤꯡꯕ ꯍꯥꯏꯗꯤ ꯃꯦꯁꯦꯁꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯊꯥꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯆꯤꯡꯈꯠꯂꯒ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯕꯅꯤ ꯅꯪ ꯑꯣꯏꯔꯁꯨ ꯑꯩ ꯑꯣꯏꯔꯁꯨ ꯌꯦꯡꯅꯤꯡꯉꯣꯏꯗ꯭ꯔꯅꯦ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯗꯥꯏꯔꯦꯛꯃꯛ ꯅꯨꯡꯁꯤ ꯍꯥꯏꯕꯃꯛ ꯅꯠꯇ꯭ꯔꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯤ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯅꯨꯄꯥꯁꯤꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯎꯕꯁꯤ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯁꯥꯎꯅꯤꯡꯉꯒ ꯃꯥꯅ ꯍꯥꯏꯌꯦ ꯐꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯣ ꯑꯩ ꯌꯥꯒꯦ ꯏꯅꯥꯎꯅꯨꯄꯤꯁꯤꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩ ꯏꯅꯥꯎꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧꯅꯤ ꯁꯤꯅꯤ ꯃꯣꯏ ꯗꯗꯥꯁꯦꯀꯣ ꯅꯍꯥꯟꯒꯩꯒꯤ ꯃꯑꯣꯡꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯛꯄꯗꯣ ꯌꯥꯔꯦ ꯑꯆꯥꯄꯣꯠ ꯑꯝꯇ ꯆꯥꯔꯣꯏꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯤꯅꯤ ꯌꯥꯝꯅ ꯋꯥꯈꯜ ꯂꯥꯟꯅ ꯌꯥꯝ ꯂꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯃꯦꯁꯦꯖ ꯍꯥꯏꯐꯦꯠ ꯊꯥꯅꯕꯕꯨ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯃꯥꯁꯦ ꯉꯛꯑꯦꯕꯀꯣ ꯑꯣ ꯑꯩꯁꯦ ꯆꯦꯜꯂꯨꯕꯗꯒꯤ ꯌꯥꯝ ꯈꯦꯠꯅꯔꯦꯀꯣ ꯌꯥꯝ ꯍꯣꯡꯉꯦꯀꯣ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯤꯁꯦ ꯃꯊꯟꯇ ꯄꯪꯏꯗ ꯏꯀꯥꯏꯕ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏ ꯇꯨꯒ ꯈ꯭ꯌꯥꯎ ꯆꯣꯡꯕꯩ ꯇꯥꯏꯞꯇ ꯑꯃ ꯇꯧꯕꯗꯣꯀꯣ ꯃꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯅꯣꯟꯈꯠꯂꯒ ꯐꯥꯎ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯈꯦꯠꯅꯕꯁꯤꯗ ꯇꯁꯦꯡꯅ ꯕꯗꯅꯥꯝ ꯑꯃ ꯆꯥꯔꯨꯔꯒꯗꯤ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯁꯨ ꯄꯪꯏꯗ ꯏꯀꯥꯏꯕꯗꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯗꯤ ꯃꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯕꯤꯔꯛꯄ ꯃꯤꯁꯛ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯪꯍꯧꯗꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯃꯥꯁꯦ ꯏꯀꯥꯏꯖꯕꯩ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯍꯜꯂꯦꯀꯣ ꯍꯜꯂ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯀꯞꯄꯒ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯜꯂꯁꯦ ꯍꯥꯏꯅꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩ ꯂꯥꯏꯟꯗ ꯍꯜꯂꯒꯦ ꯁꯤꯅꯤ ꯏꯀꯥꯏꯕ ꯍꯦꯟꯃꯟꯕꯒꯤꯀꯣ ꯊꯃꯣꯏꯁꯦ ꯆꯥꯛꯄ ꯏꯀꯥꯏꯕ ꯍꯦꯟꯃꯟꯕꯒꯤꯗꯃꯛꯇ ꯃꯔꯥꯟ ꯈꯨꯗꯤꯡꯃꯛꯇꯤ ꯃꯁꯥꯅ ꯃꯁꯥꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯖꯕꯗꯣ ꯏꯃꯥꯟꯅꯕꯤꯁꯦ ꯑꯗꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨ ꯂꯥꯛꯑꯣ ꯁꯤꯅꯤꯗ ꯃꯥ ꯇꯣꯡꯉꯒ ꯒꯥꯔꯤꯁꯦ ꯃꯥ ꯇꯨꯃꯤꯟꯅ ꯐꯝꯃ ꯂꯩꯔꯦ ꯋꯥꯍꯩꯁꯦ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯁꯦꯡꯗꯣꯔꯛꯄꯗꯣ ꯃꯦꯁꯦꯁꯀ ꯍꯥꯏꯐꯦꯠ ꯊꯥꯅꯕꯁꯨ ꯌꯥꯗꯦ ꯅꯪꯕꯨ ꯏꯆꯝ ꯆꯝꯅ ꯊꯥꯅꯕꯁꯤꯕꯨ ꯈꯣꯠꯄꯁꯤꯕꯨ ꯀꯥꯏꯅꯒ ꯍꯦꯛ ꯍꯥꯏꯕ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯁꯤꯗꯒꯤ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯈꯔ ꯑꯗꯨꯝ ꯂꯠꯂꯦ ꯏꯃꯥꯟꯅꯕꯤꯁꯤꯅꯗꯤ ꯍꯦꯛ ꯅꯨꯡꯁꯤꯔꯨꯕꯁꯨ ꯍꯦꯛ ꯀꯧ ꯑꯗꯒꯤ ꯄꯥꯎꯁꯨ ꯄꯠ ꯂꯥꯎꯅ ꯊꯥꯗꯠꯄꯁꯨ ꯍꯦꯛ ꯉꯝꯗ ꯊꯃꯣꯏꯗꯨꯗ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯅꯨꯡꯁꯤꯕꯗꯣ ꯃꯥ ꯈꯛꯇꯪ ꯑꯗꯨꯝ ꯄꯤꯛ ꯊꯟꯅ ꯍꯥꯞꯇꯣꯛꯈ꯭ꯔꯕꯅꯤꯅ ꯃꯆꯦꯠ ꯃꯀꯥꯏ ꯑꯝꯇ ꯂꯦꯝꯍꯧꯗ꯭ꯔꯕꯅꯤನ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯀꯣ ꯄꯥꯎꯁꯤꯁꯨ ꯁꯨꯡꯄꯥꯎ ꯍꯦꯛ ꯐꯥꯎꯅꯔꯣꯏꯒꯦꯁꯦ ꯉꯝꯗꯕ ꯑꯗ ꯃꯥꯁꯦ ꯃꯇꯝꯁꯤꯗ ꯐꯤ ꯁꯥꯏꯌꯦ ꯐꯤ ꯁꯥꯕꯁꯦ ꯊꯦꯡꯅ ꯁꯥꯏꯗꯅ ꯏꯃꯨꯡꯒꯤ ꯚꯥꯔ ꯑꯃ ꯄꯨꯔꯛꯑꯦ ꯇꯁꯦꯡꯅ ꯃꯃꯥ ꯃꯄꯥꯅ 10-12 ꯊꯥꯍꯜꯂꯦꯀꯣ ꯃꯃꯥꯅ ꯈꯤꯇꯪ ꯁꯣꯟꯖꯟꯈꯤꯕꯗꯨꯗ ꯏꯃꯨꯡꯒꯤ ꯚꯥꯔꯁꯦ ꯄꯨꯅꯕ ꯍꯣꯠꯅꯕꯅꯤ ꯈꯪꯗꯦ ꯑꯗꯣ ꯃꯥꯁꯦ ꯐꯤꯁꯦ ꯁꯥꯔ ꯂꯩ ꯊꯥꯕꯜ ꯆꯣꯡꯕꯒ ꯑꯝꯇ ꯌꯥꯎꯕ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯆꯦꯜꯂꯨꯕ ꯑꯣꯜꯂꯛꯄ ꯆꯍꯤꯒꯁꯦ ꯊꯥꯕꯜꯒ ꯑꯝꯇ ꯌꯥꯎꯕ ꯅꯠꯇ꯭ꯔꯦꯕ ꯃꯥꯁꯦ ꯃꯣꯏ ꯗꯗꯥꯁꯦꯀꯣ ꯌꯥꯝꯅ ꯉꯟꯇꯥ ꯇꯨꯝꯒꯟꯕ ꯑꯣꯏꯕꯖꯥꯠꯅꯤ ꯉꯟꯇꯥ ꯇꯨꯝꯕ ꯃꯥꯅ ꯐꯤ ꯁꯥꯔꯤꯉꯩꯗ ꯇꯨꯝꯈ꯭ꯔꯖꯥꯠꯂꯅ ꯐꯣꯟ ꯍꯦꯛ ꯇꯧꯕꯗꯣ ꯋꯥꯏꯇꯤꯡ ꯍꯦꯛ ꯊꯦꯡꯅꯕꯤ ꯐꯣꯟꯗꯤ ꯃꯣꯏꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯕ ꯖꯥꯠꯅꯤꯗ ꯁꯤꯗꯒꯤ ꯃꯥꯅ ꯃꯦꯁꯦꯁꯁꯦ ꯊꯥꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯅꯥꯎꯄꯤ ꯊꯣꯛꯄꯁꯤꯗ ꯅꯪ ꯃꯥꯗꯣ ꯃꯦꯁꯦꯁ ꯊꯥꯅꯕ꯭ꯔꯣꯅ ꯍꯥꯏ ꯑꯧ ꯊꯥꯅꯩꯌꯦ ꯈꯔ ꯊꯥꯅꯩꯌꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯥꯎꯅꯤꯡꯈꯤꯕꯗꯣ ꯇꯁꯦꯡꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃꯗꯣ
ꯑꯇꯩꯅ ꯑꯣꯏꯔꯝꯃꯒꯗꯤ ꯃꯐꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯝꯂꯥꯟꯕꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯥꯏꯁꯦ ꯏꯀꯥꯏꯔꯒꯦ ꯉꯛꯁꯪ ꯉꯥꯡꯉ ꯂꯩꯍꯧꯔꯒꯦ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯏ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯤ ꯆꯦꯠꯂꯤ ꯑꯗꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯈꯪꯉꯕ ꯅꯨꯄꯥꯁꯤꯕꯨ ꯅꯪꯃꯛꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯁꯦ ꯑꯐꯕꯇ ꯑꯝꯇ ꯈꯟꯊꯗꯅ ꯃꯦꯁꯦꯖꯁꯤꯗ ꯆꯩꯔꯦꯕꯀꯣ ꯆꯩꯔꯦ ꯅꯪ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯈꯤꯇꯪꯗꯤ ꯈꯜꯂꯨ ꯃꯥꯒ ꯑꯩꯒꯁꯦ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯅꯔꯕꯅꯤ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯔꯤꯕ ꯅꯪꯃꯛꯅ ꯅꯣꯏꯕꯥꯅꯤ ꯇꯣꯉꯥꯟꯅ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯒ ꯏꯆꯝ ꯆꯝꯅ ꯈꯪꯅꯍꯜꯂꯨꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯒ ꯈꯣꯠꯂꯒ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅ ꯊꯥꯏ ꯑꯗ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗꯀꯣ ꯑꯁꯣꯝꯒꯤ ꯄꯥꯎꯗꯤ ꯂꯣꯏ ꯇꯝꯃꯖꯥꯠꯅꯤꯀꯣ ꯅꯪ ꯁꯨꯃꯥꯏꯅ ꯊꯥꯔꯛꯏ ꯃꯦꯁꯦꯖ ꯈꯣꯠꯂꯛꯏ ꯀꯥꯏꯅ ꯇꯧꯁꯟꯅꯔꯝꯃꯅꯤ ꯃꯅꯥꯎꯄꯤ ꯑꯃꯗꯨꯁꯨ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯏꯀꯥꯏꯕ ꯄꯤ ꯑꯩꯅ ꯂꯥꯟꯕꯅꯤꯀꯣ ꯑꯗꯨ ꯇꯧꯁꯟꯅꯔꯝꯃꯅꯦꯕꯀꯣ ꯑꯩꯗꯤ ꯏ ꯁꯨꯝ ꯀꯥꯔꯛꯇꯣꯔꯤ ꯋꯥꯔꯤ ꯍꯥꯏꯕ꯭ꯔꯥꯕꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯁꯤ ꯈꯨꯝꯃꯨ ꯈꯨꯝꯃꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯟꯅꯗꯤ ꯗꯗꯥꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯗꯣ ꯆꯦꯜꯂꯨꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯀꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯅꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯕ ꯃꯥꯁꯦ ꯍꯦꯛꯇ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯅꯤꯡꯕꯗꯣꯀꯣ ꯅꯪꯃꯛꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕ ꯑꯉꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯀꯩꯅꯣ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯔꯒ ꯍꯥꯏꯔꯦꯕꯀꯣ ꯍꯥꯏꯔꯒ ꯅꯣꯏ ꯑꯅꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯗ ꯑꯩꯁꯦ ꯌꯦꯠꯂꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯊꯨꯡꯅꯕ ꯇꯧꯖꯈ꯭ꯔꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯣ ꯑꯩꯅꯗꯤ ꯅꯣꯏꯁꯦ ꯌꯥꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ ꯍꯥꯏ ꯃꯥꯁꯨ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯁꯦ ꯃꯄꯤꯟꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯉꯁꯥꯏ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅ ꯑꯄꯦꯟꯗꯀꯣ ꯃꯃꯥꯡꯗꯗꯤ ꯀꯩꯅꯣ ꯇꯧꯖꯕꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯅ ꯐꯅ ꯂꯥꯜꯂꯁꯨꯀꯣ ꯅꯨꯄꯥꯁꯤꯅ ꯑꯕꯦꯝꯃ ꯇꯧꯔꯒ ꯑꯗꯨꯝ ꯊꯦꯝꯖꯕꯗꯣꯀꯣ ꯃꯥꯏ ꯅꯨꯡꯁꯤꯕ ꯃꯃꯤꯡꯗꯣ ꯀꯧꯔꯒ ꯊꯦꯝꯖꯔꯒ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯃꯍꯧꯁꯥꯒꯨꯝ ꯀꯣꯏꯗꯕꯤꯗ ꯃꯥꯁꯦ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯖꯔꯨ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯄꯗꯣ ꯅꯪꯅ ꯄꯥꯈꯟꯗ ꯈꯜꯂꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯣꯏꯁꯨ ꯀꯣꯏꯅꯗꯕ ꯑꯉꯥꯡꯁꯦ ꯅꯪꯅ ꯀꯣꯏꯅꯩꯌꯦꯅ ꯁꯟꯗꯣꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯀꯣꯏꯅ ꯇꯥꯔꯦꯅ ꯍꯥꯏꯔꯛꯑꯕ ꯋꯥꯍꯩꯁꯦ ꯇꯥꯕꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯅꯦ ꯍꯤꯡꯉꯤꯔ ꯁꯤꯔꯤꯔ ꯍꯥꯏꯕꯁꯦ ꯃꯁꯥꯁꯦ ꯈꯪꯖꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯃꯤꯠꯁꯦ ꯑꯣꯏꯌꯦꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯥꯁꯦ ꯌꯥꯝ ꯀꯣꯏꯅꯍꯟꯅꯤꯡꯗꯕꯗꯣ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯅꯤ ꯍꯥꯏꯔꯗꯤ ꯍꯦꯛ ꯃꯐꯕ ꯑꯗꯨ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯤꯁꯤꯡ ꯑꯣꯏꯕꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯦ ꯍꯟꯖꯤꯟꯅ ꯀꯥꯏꯕꯗꯣ ꯀꯥꯏꯌꯦ ꯑꯗꯩ ꯁꯥꯎꯖꯟꯅꯔꯒ ꯐꯣꯟꯁꯦ ꯕ꯭ꯂꯣꯛ ꯄꯤꯔꯛꯑꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯐꯣꯟꯁꯦ ꯑꯃꯗ ꯑꯃꯨꯛ ꯇꯧ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏ ꯃꯥꯁꯦ ꯌꯥꯝ ꯈꯦꯠꯅꯗ꯭ꯔꯅꯦ ꯆꯦꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯨꯔꯥ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯒ ꯍꯦꯛ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯗ ꯆꯦꯜꯂꯨꯕꯗꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯤꯗꯅꯀꯣ ꯅꯨꯄꯥꯁꯤꯡꯒꯤꯗꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯒꯁꯨ ꯑꯃ ꯀꯣꯏꯅꯔꯒꯁꯨ ꯑꯁꯤ ꯌꯧꯅꯗꯤ ꯇꯣꯟꯗꯕꯅꯦꯕꯀꯣ ꯍꯣꯏ ꯄꯥꯝꯖꯗ꯭ꯔꯦ ꯀꯥꯏꯅꯔꯦ ꯍꯥꯏꯔꯒꯅ ꯇꯣꯛꯈꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩꯗꯅ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯣꯟ ꯇꯧꯋꯦꯀꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯃꯥ ꯌꯥꯝ ꯀꯞꯄꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤꯁꯦ ꯈꯪꯗꯦꯀꯣ ꯑꯗꯨꯝ ꯃꯌꯥꯡꯒꯁꯦ ꯑꯗꯨꯝ ꯀꯪꯇ꯭ꯔꯤꯛ ꯀꯪꯁꯤꯟꯕꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯃꯇꯦꯡ ꯄꯥꯡꯗ ꯌꯥꯗꯦ ꯇꯧꯗ ꯌꯥꯗꯦ ꯑꯗꯨꯃꯗꯤ ꯑꯗꯨꯝ ꯉꯝꯅꯕ ꯉꯥꯏꯍꯥꯛꯇꯨꯒꯤ ꯍꯦꯛ ꯃꯇꯧꯕ ꯊꯕꯛ ꯇꯧꯔꯒꯅ ꯑꯋꯥꯕ ꯈꯤꯇꯪ ꯍꯦꯛ ꯀꯥꯎꯕ ꯑꯗꯨꯒ ꯊꯦꯡꯉꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯦ ꯁꯤꯗꯗꯤ ꯍꯧꯈꯤꯕ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯄꯔꯦꯡ ꯁꯥꯅ ꯅꯤꯡꯁꯤꯡꯉꯒ ꯄꯨꯔꯥ ꯑꯗꯨꯝ ꯇꯨꯝꯗꯕꯤꯗ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇ ꯀꯞꯈꯤꯕ ꯇꯨꯝꯗꯕꯁꯦ ꯑꯍꯤꯡꯗꯅ ꯍꯦꯜꯂꯤꯗꯅ ꯑꯍꯤꯡꯒꯤ ꯆꯤꯛꯑꯒꯅ ꯍꯦꯜꯂꯤꯗꯅ ꯊꯃꯣꯏꯁꯦ ꯀꯥꯏꯔꯒ ꯂꯩꯔꯕ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯊꯣꯛꯅ ꯅꯥꯔꯛꯄꯩ ꯇꯥꯏꯞꯇ ꯇꯧꯕꯅꯦꯕ ꯑꯍꯤꯡ ꯊꯦꯡꯉꯒꯅ ꯍꯦꯜꯂꯤꯗꯅ ꯃꯥꯁꯦ ꯃꯌꯥꯝ ꯑꯃ ꯈꯥꯡꯉꯦꯀꯣ ꯑꯍꯤꯡꯀꯌꯥ ꯑꯃ ꯐꯣꯟꯁꯦ ꯅꯨꯡꯇꯤꯒꯤꯗꯤ ꯑꯗꯨꯝ ꯇꯧꯖꯕꯗꯣ ꯕ꯭ꯂꯣꯛꯁꯦ ꯁꯨꯡꯍꯥꯡ ꯍꯥꯡꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯁꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯅꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ ꯑꯇꯩ ꯑꯣꯏꯔꯗꯤ ꯒꯤꯐꯀ ꯄꯤꯅꯗꯅꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯒꯤ ꯌꯥꯝ ꯇꯧꯅꯩꯗꯅꯀꯣ ꯑꯗ ꯃꯥꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯕꯒ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯀꯩ ꯂꯣꯏꯔꯀꯥꯟꯗ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯕꯁꯤꯗ ꯕ꯭ꯂꯣꯛꯁꯦ ꯍꯥꯡꯉꯝꯃꯕ ꯖꯥꯠꯅꯤꯗ ꯍꯔꯥꯎꯕꯁꯦ ꯂꯣꯏꯔꯦ ꯍꯥꯏꯌꯦꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯅ ꯅꯨꯃꯤꯠꯁꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯅꯦꯕꯀꯣ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯕ꯭ꯂꯣꯛꯀ ꯍꯥꯡꯉꯛꯑꯦ ꯑꯗꯨꯒ ꯍꯣꯏꯗ ꯏꯕꯥꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯏꯁꯤꯕꯨ ꯍꯦꯛꯇ ꯀꯥꯏꯅꯕ ꯉꯝꯕ ꯅꯠꯇꯦ ꯃꯥꯁꯨ ꯁꯨꯝ ꯁꯥꯎꯅꯤꯡꯕꯒꯤ ꯑꯩꯅꯒ ꯁꯣꯏꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯖꯔꯤꯅꯤꯅ ꯈꯜꯂꯒ ꯐꯣꯟꯁꯦ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯀꯞꯊꯣꯛꯑꯦꯕꯀꯣ ꯍꯦꯛ ꯂꯥꯎꯉꯦ ꯃꯥꯁꯦ ꯀꯞꯊꯣꯛꯑꯦ ꯉꯝꯗ꯭ꯔꯦꯀꯣ ꯗꯗꯥ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨꯕ ꯑꯩ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯩ ꯆꯥꯕꯁꯨ ꯌꯥꯗꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯍꯥꯏꯔ ꯃꯥꯁꯦ ꯀꯞꯄꯕꯀꯣ ꯑꯗꯩ
kape ko asondagi moi sai sisu kape da bema na dumai tong no hai nusi na hai bi ba dumai yam nusi na ko ming do ko raga kap ko na dumai to ko ko na yam nungai tie na hai sege mu khra khra dum pau phau na re bu ko khra khra pau phau na ba da ye mu smain hai e nu pasna si se ma chin thi ba oi da ba hai jen boy du ne bu ko nu pasna imana bisina dada ibani am to una se hai ba am ikai na hai je ba nu pi am na ko laibak thira bi nu pi am na nu pa ma gi pham da una se ga hai ba se upai leitraba nusiba na henmallaba uning bana henmallaba na tawdo yengninga ba kan da haijara ini dana ando sinkan sida aido hoji unaba do phraktani nanga pau phauna ba se khoi ma hoina yade nang hek lorok pada aido khoi ma do hu jaraga sini ha dun ai hoji man thayam sai tawom khangde duna ibani pau phauna ba se lolo na phauna ji karam haido kanu sini ba ko hai se imana bisisu thajare nga sai gi komana kano gadawani na nungshibani na nungsiba se lapthok tringai inak ta leiringai di kharma paido lapthok khraga lapkhra magun heli dana hetman bai ma si yare ma su dum tumin ya zabado adu thaja zabado ko adu ki matik thaja ba thamakhibani na adu unadra su dum nungsiba duna penjabado hogi ba moi bani gi punsi wari ningsingjaba ade mabu yam mister pa mabu yam na kahini nungsirak timing sida manak tek phamaga dum manglan saga chabdu mane phambai nakan da ko phi ga sara lesu nakan da phamaga ko awa ba potha bai tare ne magi dada gi saktam do lachar ga manak ta phami boy hekninga ga nushimai saktam do saga char ga awa potha jaba te sumaina lenjar e nongma wari sanaba zanida sanaba kasi chamna dum sanaiye sanaraga nupasina sumai harpa zanida ibani wari sanaba se gasitagi sanaroi se pau honaba se to se imana nangdo sunya yadre sine bhaise sumai na harpa kasi imana bisem ikai nushi yanaba do prajapatra sumabu hek nushi nariba nupa dugi mama namase pamdre hoi pamam budi thokte duga nupa mama samak na hairakpa do ko adu ma se yam nungai te ma haide haije dada dumai haigano ingammoye tasina nanga paus pa phon ta bde ingammoye ngamsu ngamoi daba thunagi be ai kaina gi be ai ko aduna tongana ma thamkhraga pau phauna daba maktudi matam da yam wagane na khanjagi bdo matam da mana chelu ba hek nongai ba gai pau phauna da bida awa mi sakse wa ba gi wa ba dum karim ta haina da bida dum khangjaramaga di phagadaba de ngasai moi shai sina amtang di wai sana se na takpa heman bado ko nungai mandaba dagi mase pau phongna gi budagi nushina gi bni dana ko makhata na sista mase endabane nungai tabane songning bane haibadi ngamdraba mana wase kitang hek hairaga di phalangna saraga dim thamgi deba yawana khange mase ngamoi di haijege dubu adum block pigre nupasina ko hairamaga pau phauna dre phone sina amadagi amuk to imanabisina amade amuk to paudang di phauna jar digan khanjabado mana phone tawrubase dum paikhalak treba paudi dum tae ngasai gi angang manau pi thokpa aduduna coaching chatpada ko thintok thinjin tawbi duga ebidaga mabani photo kapta thagatana khotun tawbase thengna bazani da yam kappe imana bise o dada nang magna ate di khram phare ko lamlan bisu nattaba inaunu pisi makta da kain khanjabdu hojiki manaunu pisi sukra nupa na hani bo ha di pangya da yaba mi oiba ichia koina rambani prasu patrasu ichie se maga acheba mari thamabani simang sai haigram ne kitang boy khanda da ba handana da ba haitare ne ngasai machi sam luna tawbi gibse mangonda su luna tawjani na khalira natraga nupa se hai ba pangya da yasan ba mi ga oiga da ba male ji manau pise adum tai ma se wana dum khange maning da thoedana adum phamaga dum kappi batani singsok pachale ko pukhi dagi ari isingsokom da manga ge hek leibi adigi kappi mayamgi moimagi komai harau lakpa matamda nungsinaba nupa la edagi adu pir ada pir kaina hek hai icham na haisa bai tare wari sanaba he tarubase magi sudadana hek bibirakpa adagi adum komai harau matamda thengnaba khonaba tobase base yam nungai se dabado pangkapta kappaga leireba mana ngasai leibiramba shampoo ne rose ne to teddy bear ne ko sise
ꯀꯣꯜꯂꯒ ꯃꯥꯁꯦ ꯌꯥꯝ ꯀꯞꯆꯩꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯊꯝꯃꯤ ꯍꯥꯏꯌꯦꯕꯀꯣ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯄꯥꯝꯃꯨꯅ ꯊꯝꯖꯕꯗꯣ ꯑꯗꯨꯒꯤ ꯊꯝꯖꯕꯖꯥꯠꯅꯤꯗ ꯅꯨꯃꯤꯗꯥꯡꯃꯛꯇ ꯑꯣꯏꯔꯦꯀꯣ ꯊꯥ ꯊꯣꯛꯀꯦꯔꯥ ꯊꯣꯛꯑꯣꯏꯒꯦꯔꯥ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯝꯕ ꯃꯇꯝ ꯑꯃ ꯂꯩꯗꯅ ꯑꯍꯤꯡ ꯃꯇꯝꯁꯦ ꯌꯥꯝ ꯐꯖꯅ ꯃꯝꯃꯤꯗꯅꯀꯣ ꯊꯥ ꯊꯣꯛꯇꯕ ꯃꯇꯝꯗꯤ ꯁꯤꯁꯨ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯁꯦ ꯁꯤꯁꯨ ꯏꯃꯥꯟꯅꯕꯤꯒꯤ ꯃꯐꯝꯗꯗꯤ ꯊꯃꯣꯏꯁꯤꯗꯤ ꯑꯗꯨꯝ ꯑꯣꯝꯆꯥꯛꯅꯔꯒ ꯂꯩꯕꯗꯣ ꯐꯠꯇꯕ ꯋꯥꯈꯜ ꯉꯥꯛꯇ ꯑꯗꯨꯝ ꯈꯟꯕꯗꯣ ꯇꯁꯦꯡꯅ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯃꯤꯕ꯭ꯔꯥ ꯑꯩꯅ ꯂꯥꯜꯂꯨꯔꯦ ꯍꯥꯏꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯃꯤꯔ ꯗꯗꯥ ꯑꯩ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅꯗꯤ ꯂꯥꯟꯒꯗꯕꯅꯤꯀꯣ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯗꯤ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯑꯩꯉꯣꯟꯗꯗꯤ ꯄꯥꯎꯗꯤ ꯐꯥꯎꯕꯤꯔꯛꯎꯀꯣ ꯀꯥꯏꯅ ꯄꯦꯟꯗꯕꯁꯦ ꯃꯌꯥꯝ ꯊꯝꯃꯦ ꯇꯁꯦꯡꯅ ꯑꯉꯥꯎꯕꯤꯒꯤ ꯇꯥꯏꯞꯇ ꯃꯊꯟꯇ ꯑꯗꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯣ ꯃꯤꯑꯣꯏꯕꯁꯦ ꯋꯥꯕ ꯍꯦꯟꯃꯜꯂꯗꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯩꯗꯅꯀꯣ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯜꯂꯒꯁꯨ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯩ ꯑꯗꯨꯒ ꯌꯥꯝ ꯋꯥꯕ ꯍꯦꯟꯃꯜꯂꯒꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯃꯤꯁꯦ ꯉꯥꯎꯔꯛꯄꯅꯦꯕꯀꯣ ꯄꯨꯔꯥ ꯉꯥꯎꯔꯒ ꯆꯠꯂꯦ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯋꯥꯅ ꯑꯗꯨꯝ ꯂꯦꯜꯂꯒ ꯆꯍꯤ ꯑꯃꯃꯨꯛ ꯑꯣꯏꯔꯝꯗꯧ ꯃꯥꯜ ꯍꯥꯏ ꯆꯍꯤ ꯑꯃꯒꯤꯁꯦ ꯁꯤꯁꯤꯒꯤ ꯃꯇꯨꯡꯁꯦ ꯅꯣꯡꯃ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯄꯖꯥꯠꯅꯤꯗ ꯅꯝꯕꯔꯁꯦ ꯑꯇꯣꯞꯄꯅꯦ ꯍꯥꯟꯅꯒꯤ ꯃꯣꯏ ꯗꯗꯥꯅ ꯄꯥꯏꯔꯝꯕꯗꯣ ꯑꯗꯨ ꯅꯝꯕꯔꯁꯦ ꯅꯠꯇꯦ ꯅꯝꯕꯔꯒ ꯁꯤꯜꯂꯝꯖꯥꯠꯅꯤꯗ ꯃꯥꯗꯤ ꯁꯤ ꯅꯝꯕꯔꯁꯤꯕꯨ ꯑꯩꯉꯣꯟꯗ ꯐꯣꯟꯁꯦ ꯉꯥꯏꯇꯦ ꯇꯧꯔꯤꯁꯤꯕꯨ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ ꯃꯇꯝꯁꯦ ꯃꯥꯁꯦ ꯐꯣꯟꯁꯦ ꯀꯌꯥ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕꯀꯣ ꯑꯦꯐꯕꯤꯗ ꯉꯥꯏꯍꯥꯛ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯈꯣꯠꯄ ꯇꯧꯔꯒ ꯑꯇꯩ ꯃꯇꯝꯗ ꯀꯌꯥ ꯁꯤꯖꯤꯟꯅꯗꯕ ꯄꯥꯏꯈꯠꯂꯒ ꯃꯥꯅ ꯍꯜꯂꯣꯅ ꯄꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯝꯃꯤꯕ ꯃꯃꯤꯡꯗꯣ ꯑꯗꯨ ꯀꯧꯔꯛꯄꯖꯥꯠꯅꯤꯗ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯌꯦꯕꯀꯣ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯁꯥꯊꯤꯅꯁꯨ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯋꯦ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕꯗꯣ ꯆꯍꯤ ꯑꯃ ꯈꯣꯟꯖꯦꯜ ꯇꯥꯔꯛꯇꯕ ꯀꯥꯏꯁꯦ ꯌꯥꯝ ꯀꯨꯏꯔꯗ꯭ꯔꯅꯦꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯀꯨꯏꯔꯦ ꯑꯗꯨꯁꯨ ꯅꯨꯡꯁꯤꯅꯔ ꯇꯥꯟꯅꯈꯤꯗꯕꯗꯤ ꯅꯠꯇꯦ ꯀꯥꯏꯅꯔꯒ ꯇꯊꯤꯅ ꯍꯥꯏꯔꯝꯃꯒ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯥꯟꯁꯦ ꯍꯣꯏ ꯅꯪ ꯅꯔꯥꯟꯗꯤ ꯂꯩꯔꯕꯗꯣ ꯅꯔꯥꯟꯗꯣ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕꯀꯣ ꯅꯪꯅꯗꯤ ꯁꯣꯏꯕ ꯌꯥꯔꯒ ꯑꯩꯅꯗꯤꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯔꯥꯟ ꯃꯌꯥꯝ ꯄꯤꯕꯤꯔꯝꯃꯒ ꯑꯋꯥ ꯃꯩꯁꯥ ꯈꯥꯡꯍꯜꯂꯝꯃꯒ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯋꯥ ꯑꯝꯇ ꯍꯥꯏ ꯉꯝꯗꯦꯕꯀோ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯗꯕ ꯃꯆꯤꯟꯁꯦ ꯄꯨꯔꯥ ꯐꯥꯖꯤꯟꯕꯩ ꯇꯥꯏꯞꯇ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯕ ꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯈꯨꯝꯐꯥꯎꯕ ꯈꯨꯝꯅꯤꯡꯗ꯭ꯔꯦꯕ ꯍꯟꯖꯤꯟꯅ ꯀꯧꯔꯦ ꯑꯗ ꯃꯥ ꯇꯥꯏꯌꯦꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯣꯠꯂꯤꯒꯦ ꯑꯧ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯗꯣ ꯀꯃꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯈꯪꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯈꯣꯠꯂꯤꯕ ꯅꯠꯇ꯭ꯔో ꯍꯥꯏ ꯄꯥꯎ ꯐꯥꯎꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯃꯥꯒ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥꯅꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯑꯐꯪ ꯄꯀꯣꯏ ꯀꯣꯏꯁꯟꯕꯗꯣ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯅꯥꯎꯄꯤꯁꯤꯡ ꯊꯣꯛꯄꯗꯨꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯣ ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯤꯅꯤꯗ ꯈꯔ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯐꯖꯅ ꯂꯣꯏꯅꯕꯤꯌꯣꯅ ꯍꯥꯏ ꯃꯣꯏ ꯁꯥꯏꯁꯤꯅ ꯍꯥꯏꯔꯛꯑꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯑꯕꯦꯝꯃ ꯅꯪ ꯑꯩꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯇꯁꯦꯡꯅ ꯂꯥꯟꯗꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯅꯠꯇꯕ ꯃꯤ ꯑꯃꯠꯇ ꯑꯩꯁꯦ ꯅꯨꯡꯁꯤꯌꯨ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯃꯤꯠꯇꯒꯤ ꯄꯤꯗꯤ ꯇꯥꯈꯤꯌꯦ ꯋꯥꯍꯩꯁꯦ ꯇꯥꯕꯗꯀꯣ ꯌꯥꯝ ꯇꯥꯅꯤꯡꯅ ꯇꯥꯔꯨꯕꯒꯤ ꯋꯥ ꯉꯥꯛꯇꯤ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯑꯗꯨꯒ ꯈꯟꯖꯕꯗꯣ ꯑꯩꯃꯛꯅ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ hꯟꯖꯤꯟꯅ ꯑꯋꯥꯕ ꯄꯤꯕꯤꯔꯤꯁꯦ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯀꯩꯁꯨ ꯀꯨꯏꯅ ꯆꯠꯂꯣꯏꯁꯦ ꯏꯃꯥꯟꯅꯕꯤꯁꯤꯅ ꯈꯪꯉꯦꯕꯀꯣ ꯉꯁꯥꯏ ꯃꯥꯏ ꯃꯒꯨꯟꯗꯨꯗꯤ ꯂꯣꯏꯅ ꯈꯪꯗꯅ ꯂꯣꯏꯈ꯭ꯔꯦꯗꯅ ꯑꯗ ꯃꯥꯅ ꯍꯥꯏ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯅꯪ ꯑꯉꯥꯡꯗ ꯑꯣꯏꯅ ꯑꯗꯨꯝ ꯐꯖꯅ ꯈꯪꯅꯧ ꯑꯩꯗꯤ ꯁꯣꯏꯔꯕ ꯃꯤꯅꯤ ꯇꯁꯦꯡꯅ ꯁꯣꯏꯅꯥꯏꯔꯕ ꯃꯤꯅꯤ ꯁꯣꯏꯔꯒ ꯍꯤꯡꯕ ꯄꯣꯠꯁꯦ ꯃꯥꯅ ꯑꯗꯨꯝ ꯏꯁꯥꯁꯦ ꯁꯣꯏꯅꯥꯏꯔꯦ ꯀꯥꯏꯅꯒ ꯈꯟꯖꯕꯗꯣ ꯍꯣꯡꯗꯣꯛꯄ ꯌꯥꯔꯣꯏꯅ ꯈꯟꯖꯕꯒꯤꯀꯣ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯄꯥꯟꯒꯦꯁꯨ ꯈꯟꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯗꯗꯥꯅ ꯍꯥꯏꯕꯖꯥꯠꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏ ꯑꯕꯦꯝꯃ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯦꯝꯊꯣꯛꯈꯤꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯇꯧꯗꯨꯅꯁꯨ ꯍꯦꯜꯂꯦ ꯑꯩꯕꯨ ꯋꯥꯍꯟꯕꯁꯦ ꯑꯕꯦꯝꯃꯅ ꯑꯝꯇꯗꯤ ꯌꯥꯎ ꯈꯣꯠꯂꯣꯅ ꯍꯥꯏꯔꯝꯕꯖꯥꯠꯅꯤꯗ ꯃꯥꯁꯦ ꯊꯃꯣꯏꯁꯦ ꯈꯜꯂꯦꯀꯣ ꯌꯥꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯁꯨ ꯑꯗꯩ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯁꯥꯎꯅꯤꯡꯕꯒꯤꯗꯤ ꯅꯠꯇꯦ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯪꯊꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯋꯥꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯃꯨꯛ ꯃꯥꯒ ꯂꯣꯏꯅꯔꯗꯤ ꯑꯩ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯔꯅꯤ ꯑꯩ ꯋꯥꯔꯔꯣꯏꯒꯦꯗꯥꯅ ꯋꯥꯕꯁꯦ ꯍꯦꯟꯃꯜꯂꯛꯑꯁꯨ ꯋꯥꯕꯁꯦ ꯄꯥꯝꯕ ꯅꯠꯇꯦꯗꯅ ꯁꯤꯒꯤ ꯃꯥꯅ ꯌꯥꯒꯤꯗ꯭ꯔꯥ ꯃꯥꯅ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯄꯤꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯏꯃꯥꯟꯅꯕꯤꯁꯦ ꯐꯅ ꯀꯨꯏꯅ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯦꯐꯕꯤꯗ ꯅꯨꯄꯥ ꯑꯃ ꯃꯦꯁꯦꯁ ꯍꯦꯛ ꯊꯥꯔꯛꯄꯖꯥꯠꯅꯤ ꯃꯉꯣꯟꯗ
मा थोइने मेसेज से सुवन हन्देबको हन्निंगबसु फाउदे नुपा हाइबा जासे पुरा खिरबा मांदे खिसु खिदोनि याम थिना लुना तौरम्बा मीना दुमाय होंखरदि अतोप्पा लमलानबा अमनदि काइना खंजबदो दो मासु मरक्ता सुम इचम चमना मीना जक्सारबो थारकपसे नुमित निनि हुमनि हेक लेरगा चारे काइने हाइबा को अदुमायना तौबजानिदा अदा नुपासिनागा दुम एबिदा मेसेज थारकपा नुपासिना काइना नंग मेसेज केन तौबसे याम कुइ कुइना लेरगा हलइसिबो काइनागा हाइबको थववाइना दुमाना सुकुम खुमदेको मरक मरक हाइपेट कादी खुमब्रा सिगी पाउसे दुम मरक मरक मेसेज से अमुक थारम थारकता मरक मरक सुम पाउ फाउनबा लैताइने द नुपासिना कइगिनो नंगना मेसेज थारगा पंग हलक्ट्रिसेन हाइ इमानबिसिना खुमेबा आई मीना मेसेज थारकपसे आई क्या हनिंगबा पोक्ति अदुगिने हाइ नुपा मदुना कमा हाइकेदा फैये दो तौगदबने नुपाना मेसेज थारगा हेक्ता पहन्दा हनिंगबा फाउदिदो याम फरबने हाइ इमानबिसिना दुम खर खनबदो खैनु निमा हाइसिबो सिमिसे अदुम नुपी खुदिमक्ता मेसेज थाबा मी ओइजाला नत्रगा दुम खर फबा मी ओइजाला येंगनाबा कांसिदा चांग ओनबा कांसिदा कितंग फबा मी मानबको ngसाइगीको सुम पाउ फाउनरसु एबिदा कैदम फाउनरसु काइनागिबा नुसिबा नुपासेदा काउथोकपा ngamdedana इमानबिसे माजे वखलसे याम नुंगाइतबा हाइतारेने नुमिसे नुंगाइबम खंगदबा पाउ फाउरमे अदगी मानदि ब्लॉक ति पीग्रे दुबु नुंगाइबम खंगदबा मतम लेदना फाउनरगे दि अमुहन हंजनरगे दि सुकन खंद्रबको से मासे तोबमे खंगदना नुंदिलमा फिसा साना माना ngसाइगी एबिदा मरमक्ता पाउ फाउनबा नुपासे सेस्ते माना गुड इवनिंग ना को मेसेज थाबा जानदा फलाउन हलएबको याम थाजदेको ना सुमाइनागा विस्क पिरपसे याम नुंगाइए सुमाइना विस्क पिबिरकनबा मीसे लैतेदा गान हाइदि माइसु नुसिनबा काइनागिब्रा त नुसिनबसे पामदबे तोंनागिब्रा मदि ओइरमबने थवाइ नुंगाइमन्दबदैको हजिके इमानबिसिना हाइबजानिदा पुंसिसे वारा वारागा मयेक सेंगाइकोना हाइबम तंबम मैरे लेतबगी लेरंबा मिसक अमदा थमोइदगी ओइबा थोलकपा वाहाइ ओइने मासे थागिबजानेबको अदा कैदोरगे नंग कैनो ना हाइनिंगिसे अवाबा वारिदि दुम शेयर तौरगा फबने सिनेबको एबिदा खगी दुम खंगनबा नुपासिना हाइइसे सुम हंगबदुदा नुमिसे इमानबिसिसु दुम हाइगिबदुको तसेंगना नुपीगा नुपागासे यामना खेनैको नुपीगिदि खोंफम अमा सोइबदा दुम बदनाम हाइबसे लेरेको नै नुपागिदि अदु लैतेको सिने नुपासिन हंगे नंग कैदौरगे खोइ करी खोइ फत्तबा हाइताने दशा ताहनिंगदबा करी दशा ताग्रगे ऐसे नंगोंदा तसेंगना नंफुना हंगबदि नते नंग हाइदोकनिंगदबा वादो होय अदुदो नमदन हाइदो अनगे हाइबगी वारिदि नते लाना लौगनु सुम नुंगाइतदना हंगबने सिनिदा अदगी हौजिगे इमानबिसिना कस्तौदेदा हारगा तुमासे रिप्लाई से मखा दुम पीगिद्रे नमिसिमगी ओइना मखा ताना कशु हाइनागिद्रे कोस्तेगी मरमक्ता दुम वारी खगा सानै को केनो मेसेज खगा थाने एबिसिदा दे मौंदा हायरमबदुको मतम से बोट चाउनी हाइ बोट अचौबदुको अदुगा नुपासिनागा हायरकपदो मंगोंदा ऐदो खगी इमानबा सिदगी नुपासिगा इमानबिसिगा खर दुम अवा नुंगाय दुम शेयर तौनबदो मखा तानासु हंगखिद्रेबको नुपासिना अदुदुगा खगी मतम से बोचाउ मतम ने बोचाउ मतम सिदा नुपासिना को केनो हायरम बाइता इमानबिसिदा ऐदो मोयसि बोट की को मी मैम तिल्लिए तो सि चलुगे तुगा हलागा हलक पाबाउ ngairamo halagai message tharake kan haibako nang phi saradi kai masu matamda phi ju sari do karigino di khangdaba ngainingba ma dek phawba adumang na ta nusinarabra koinarabra haibadi nataba masu mabung mangni khalini na khumbako ande masu ichan ni kaina sum khanabagi chamchamna di khanajarsu thamoidadi kainoma di dum phawba janni ko था अनि मुक्से दुम पाउ फाउने हाइ सक्तिसु उनदबि तखदो नोंमा एबिगी नुपासिना हारपसानिदा नोयरमदो लमखंगपोइना तलाके सिनेबको हुजिकी केनोसिसु होएन हाइबजानिदा तिमासे नमिसे मनाउ नुपीगा थोए हायदा मादी एबिदा कैदा सुम सोइबुमसे पामे खोलेन थागतपजानेबको अदुम नुपासिनासु खंगबजानि नुपासिना हाइ मोंदा नंग याम पामजब सोइबुम दो दु सोइबुम हावबसु लेरके
ꯏꯆꯟꯒꯤ ꯑꯆꯥꯄꯣꯠꯁꯨ ꯂꯩꯕꯤꯔꯛꯀꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯛꯑꯣ ꯅꯣꯏ ꯅꯅꯥꯎꯄꯤꯒ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯩ ꯊꯣꯛꯑꯦ ꯊꯣꯛꯑꯀꯥꯟꯁꯤꯗ ꯊꯦꯡꯅꯔꯨꯔꯦꯀꯣ ꯊꯦꯡꯅꯔꯒ ꯍꯟꯈ꯭ꯔꯦꯕꯀꯣ ꯍꯟꯈ꯭ꯔꯀꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯌꯧꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯍꯥꯏꯅꯕꯖꯥꯠꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯅꯝꯕꯔꯁꯦ ꯂꯧꯅꯩꯑꯕꯀꯣ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯄꯤꯔꯛꯄꯅꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯅꯕꯗꯣ ꯁꯨꯝ ꯅꯝꯕꯔ ꯄꯤꯔꯣ ꯃꯦꯁꯦꯁ ꯊꯥꯅꯔꯁꯤ ꯈꯣꯠꯁꯦ ꯑꯗꯨꯝ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯗꯒꯤ ꯄꯥꯎ ꯐꯥꯎꯅꯈꯤꯕꯅꯤꯗ ꯑꯗ ꯍꯥꯏꯔꯛꯑꯀꯥꯟꯁꯤꯗ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦꯀꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯗ ꯅꯪꯒꯤ ꯅꯈꯣꯡꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯅꯦꯕ ꯅꯪ ꯅꯈꯣꯡꯗꯣ ꯉꯧꯔꯒ ꯌꯥꯝ ꯐꯖꯩ ꯁꯤꯅꯦꯕ ꯏꯃꯥꯟꯅꯕꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯈꯣꯡꯕꯨ ꯐꯖꯩ ꯍꯥꯏꯁꯤꯕꯨ ꯑꯁ ꯍꯩꯅꯗꯦ ꯈꯣꯠꯇꯦ ꯃꯥ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯃꯤꯠꯇꯦꯡꯗꯅ ꯀꯩꯅꯣ ꯈꯣꯡꯗ ꯌꯦꯡꯁꯤꯕꯣ ꯀꯥꯏꯅ ꯈꯟꯕ ꯅꯨꯄꯤ ꯂꯩꯗꯅ ꯃꯃꯥꯏ ꯃꯤꯠ ꯐꯖꯅ ꯀꯦꯔꯒ ꯃꯈꯣꯡ ꯌꯥꯝ ꯋꯥꯎꯕꯁꯨꯀꯣ ꯑꯁ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯖꯥꯠꯂꯥ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯑꯗꯩ ꯍꯧꯖꯤꯛ ꯀꯦꯕꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯑꯁ ꯑꯩꯁꯨ ꯅꯉꯣꯟꯗ ꯌꯦꯡꯕꯗꯣ ꯏꯀꯥꯏꯕꯒꯤ ꯁꯨꯝ ꯃꯈꯥꯗ ꯌꯦꯡꯕꯗꯣ ꯅꯪꯒꯤ ꯈꯣꯡꯗꯣ ꯎꯕꯅꯤ ꯈꯣꯠꯄꯅꯦ ꯀꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗ ꯁꯤ ꯁꯛ ꯈꯪꯅꯔꯦ ꯁꯤꯗꯒꯤ ꯃꯥꯅ ꯅꯣꯡꯃ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃ ꯅꯣꯏ ꯏꯅꯥꯎꯄꯤꯗꯣ ꯄꯨꯔꯒ ꯕꯖꯥꯔꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯈꯔ ꯆꯥꯃꯤꯟꯅꯁꯦ ꯏꯆꯟꯉꯩꯒ ꯆꯥꯃꯤꯟꯅꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯏꯆꯝ ꯆꯝꯅ ꯃꯅꯥꯎꯅꯨꯄꯤꯒ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯐꯃꯤ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯟꯅ ꯌꯦꯡꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯀꯥꯏꯅ ꯃꯊꯟꯇ ꯈꯟꯖꯕꯗꯣ ꯑꯗ ꯅꯨꯃꯤꯠꯁꯦ ꯃꯣꯏꯁꯦ ꯐꯅꯦꯛ ꯂꯩꯕ ꯆꯠꯄ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯑꯗ ꯐꯅꯦꯛ ꯂꯩꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯕꯖꯥꯔꯗ ꯆꯠꯂꯒ ꯃꯣꯏꯁꯦ ꯑꯆꯥꯄꯣꯠ ꯆꯥꯕꯖꯥꯠꯅꯤꯗꯀꯣ ꯆꯥꯃꯤꯟꯅꯔꯦ ꯑꯆꯥꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯑꯆꯥꯄꯣꯠꯁꯦ ꯍꯥꯎꯅ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯀꯥꯟꯁꯤꯗꯀꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗꯀꯣ ꯃꯅꯥꯎꯄꯤꯒ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯤꯁꯦ ꯁꯤꯗꯒ ꯉꯁꯤ ꯑꯍꯥꯟꯕ ꯁꯨꯝ ꯐꯖꯅ ꯎꯅꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯡꯗꯕꯈꯔ ꯍꯣꯡꯕ ꯀꯩꯅꯣꯝ ꯂꯩꯕꯤꯒꯦ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗ ꯁꯤꯗꯩꯁꯤꯗ ꯃꯅꯥꯎꯅꯨꯄꯤꯁꯤꯅꯗꯤ ꯈꯨꯝꯃꯦꯕ ꯌꯥꯔꯅꯤ ꯗꯗꯥ ꯀꯩꯝꯇ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯅꯤꯗꯅ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯅꯗꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯅꯤꯅ ꯀꯩꯝꯇ ꯀꯣꯏꯖꯗꯕꯗꯣꯀꯣ ꯀꯔꯤ ꯉꯥꯎꯔꯤꯔꯥ ꯀꯩꯅꯣꯗꯤ ꯍꯥꯏꯐꯦꯠ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯃꯁꯥꯅ ꯉꯥꯎꯕꯗꯤ ꯅꯠꯇꯦ ꯊꯛꯀꯠꯄ ꯀꯩꯕꯣꯏ ꯏꯆꯝ ꯆꯝꯅ ꯍꯥꯏꯗꯣꯛꯈꯤꯕꯗꯣ ꯃꯥꯗꯤ ꯁꯦꯝꯄꯨꯁꯦ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯌꯦꯕꯀꯣ ꯁꯦꯝꯄꯨꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏ ꯁꯦꯝꯄꯨ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯁꯤꯅꯦꯕꯀꯣ ꯑꯗ ꯃꯅꯥꯎꯄꯤꯁꯤꯅ ꯀꯩꯅꯣ ꯋꯥꯈꯜꯂꯝ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯥꯏꯅꯒ ꯅꯨꯄꯥꯁꯤꯅ ꯑꯗꯨꯗꯤ ꯀꯥꯏ ꯌꯣꯟꯒꯦ ꯁꯤꯅꯦꯕ ꯑꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯈꯪꯗꯦꯗ ꯀꯥꯏ ꯌꯣꯟꯒꯦꯗꯤ ꯑꯩꯗꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯤꯔꯣ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯊꯤꯃꯤꯟꯅꯔꯒ ꯁꯦꯝꯄꯨ ꯌꯣꯟꯐꯝꯁꯦ ꯁꯤꯗꯩꯁꯤꯗ ꯆꯪꯉꯦ ꯑꯗ ꯆꯪꯉꯀꯥꯟꯁꯤꯗ ꯁꯦꯝꯄꯨꯁꯦ ꯏꯃꯥꯟꯅꯕꯤꯗꯨꯅ ꯈꯟꯕꯗ ꯁꯨꯝꯅꯒꯤ ꯃꯆꯥ ꯑꯃ ꯀꯩ ꯑꯃ ꯑꯗꯨꯝ ꯈꯟꯖꯕꯖꯥꯠꯅꯤꯗ ꯑꯗ ꯁꯤꯁꯦꯅ ꯈꯟꯕꯖꯥꯠꯅꯤ ꯑꯗ ꯅꯨꯄꯥꯗꯨꯅ ꯑꯦꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯑꯗꯨꯗꯤ ꯀꯩꯗꯧꯅꯗꯣꯏꯕ ꯑꯗꯨꯗꯤ ꯂꯨꯄꯥ 10 ꯀꯨꯟꯐꯥꯎ ꯍꯥꯞꯄ ꯆꯜꯂꯔꯣꯏꯁꯦ ꯑꯗꯨꯗꯣ ꯑꯣꯏꯅ ꯄꯥꯏꯔꯣ ꯍꯥꯏꯕꯖꯥꯠ ꯌꯥꯝ ꯆꯥꯎꯕ ꯌꯥꯝ ꯐꯖꯕ ꯁꯦꯝꯄꯨ ꯑꯃ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯁꯤꯁꯤꯅ ꯁꯤꯗꯤ ꯆꯥꯎꯃꯜꯂꯦꯍꯦ ꯁꯤꯗꯤ ꯑꯁ ꯌꯥꯝ ꯇꯥꯡꯉꯝꯒꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯥꯁꯦ ꯑꯗꯣ ꯅꯣꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯣꯛꯑꯀꯥꯟꯁꯤꯗ ꯇꯥꯡꯉꯒꯅ ꯍꯦꯛ ꯑꯗꯨꯗ ꯍꯥꯞꯆꯕ ꯄꯩꯁꯥ ꯑꯌꯥꯎꯕ ꯄꯩꯁꯥꯉꯩꯗꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯤꯡꯉꯛꯑꯣ ꯀꯥꯏꯅꯒ ꯐꯥꯒꯤ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯗ ꯁꯦꯝꯄꯨꯁꯦ ꯂꯩꯔꯀꯥꯟꯁꯤꯗꯀꯣ ꯂꯨꯄꯥ 200ꯁꯦ ꯍꯥꯞꯄꯤ ꯍꯥꯏꯌꯦꯀꯣ ꯁꯤꯗꯒꯤ ꯁꯤ ꯂꯨꯄꯥ 200ꯁꯦ ꯁꯦꯝꯄꯨꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯌꯥꯎꯗꯕ ꯑꯗꯒꯤ ꯑꯆꯥꯄꯣꯠꯀꯁꯦ ꯑꯍꯥꯎꯕꯗ ꯑꯗꯨꯝ ꯆꯥꯕ ꯐꯪꯕ ꯑꯣꯏꯖꯔꯣ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦꯕꯀோ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯔꯦꯀꯣ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯒ ꯅꯣꯡꯃ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯀꯣ ꯑꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏ ꯀꯩ ꯋꯥꯅꯣꯅ ꯑꯗ ꯅꯪꯁꯦ ꯌꯥꯝꯅꯁꯨ ꯐꯩꯌꯦꯀꯣ ꯏꯆꯝ ꯆꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩꯉꯣꯟꯗ ꯀꯔꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯊꯣꯔꯛꯑꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯗꯦꯗꯤ ꯅꯪꯅꯒ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯁꯤꯡꯗ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯑꯗꯨꯗꯣ ꯌꯥꯝ ꯐꯩꯌꯦ ꯈꯣꯠꯂꯦ ꯅꯪꯁꯦ ꯍꯥꯏ ꯑꯣ ꯑꯗꯨ ꯋꯥꯗꯨꯔꯣ ꯍꯥꯏꯗꯣꯏꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯗ ꯅꯨꯄꯥꯁꯤꯅ ꯅꯠꯇꯦ ꯑꯗꯨ ꯋꯥꯗꯣ ꯅꯠꯇꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯍꯥꯏꯔꯣꯏꯗ ꯅꯪꯅ ꯍꯥꯏꯔꯛꯑꯣꯒ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯗꯤ ꯅꯪ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯗ꯭ꯔꯣ ꯍꯥꯏꯔꯣꯏ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯒꯦ ꯀꯥꯏꯅꯀꯣ ꯃꯃꯟꯒꯁꯦ ꯈꯔ ꯀꯥꯍꯜꯂꯦꯕ ꯃꯥ ꯍꯥꯏꯔꯛꯇꯣꯏ ꯋꯥꯁꯦ ꯀꯩꯅꯣ ꯀꯥꯏꯅꯒ ꯈꯟꯖꯕꯗꯣꯀꯣ ꯁꯤꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯏꯅꯣꯠ ꯃꯈꯜ ꯑꯃꯅꯤꯗꯅ ꯈꯔ ꯂꯩꯔꯒ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯀꯧꯏ ꯃꯃꯤꯡꯒ ꯊꯣꯟꯗꯣꯛ ꯊꯣꯟꯖꯤꯟ ꯇꯧꯗꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯒ ꯊꯣꯟꯗꯣꯛ ꯊꯣꯟꯖꯤꯟ ꯇꯧꯗꯅ ꯑꯝꯇ ꯂꯩꯇꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯀꯧꯔꯒꯀꯣ ꯑꯩꯁꯦ ꯅꯪ ꯑꯗꯨꯝ
ꯊꯃꯣꯏꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯁꯦ ꯆꯦꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯁꯤꯅꯤꯗ ꯑꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯈꯨꯝꯃꯦ ꯑꯩꯗꯤ ꯁꯣꯏꯔꯨꯔꯕꯅꯤ ꯇꯁꯦꯡꯅ ꯑꯁꯣꯏꯕ ꯃꯤꯅꯦ ꯑꯗꯨꯅ ꯑꯩ ꯄꯥꯝꯗꯦ ꯌꯨꯝ ꯄꯥꯟꯕꯁꯨ ꯄꯥꯝꯗꯦ ꯌꯨꯝ ꯄꯥꯟꯒꯦꯅꯁꯨ ꯈꯟꯗꯦꯗ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯔꯨꯕꯩ ꯋꯥꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯦ ꯆꯩꯔꯛꯑꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯤꯑꯣꯏꯕꯕꯨ ꯑꯃꯨꯛ ꯁꯣꯏꯈꯤꯕꯁꯤꯕꯨ ꯁꯣꯏꯕꯕꯨ ꯀꯅꯥꯅ ꯇꯝꯕ ꯉꯝꯒꯦ ꯁꯣꯏꯒ ꯌꯥꯎꯅ ꯁꯣꯏꯕꯁꯨ ꯅꯠꯇꯕꯗꯨꯕꯣ ꯀꯥꯏꯅꯒ ꯍꯥꯏꯕꯤꯕꯗꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯃꯥꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯕꯗꯣ ꯊꯃꯣꯏꯁꯤꯅꯗꯤ ꯈꯤꯇꯪꯁꯨ ꯃꯥꯒ ꯂꯣꯏꯅꯔꯤꯉꯩꯗꯤ ꯅꯨꯡꯉꯥꯏꯕ ꯀꯩꯕꯣꯏꯀꯣ ꯍꯔꯥꯎꯕ ꯀꯩꯕꯣꯏ ꯐꯥꯎꯖꯕꯒꯤ ꯐꯥꯒꯤꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯁꯤꯅ ꯊꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯐꯩꯌꯦꯀꯣ ꯃꯥꯒ ꯀꯩꯅꯣꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯑꯦꯐꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯈꯤꯇꯪꯗꯤ ꯁꯦꯅꯤꯌꯔꯅꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯤꯕꯗꯣ ꯃꯤꯑꯣꯏꯕꯒꯤ ꯅꯣꯡꯐꯥꯗꯣꯛ ꯁꯥꯎꯅꯕ ꯈꯣꯠꯅꯕꯁꯤꯗꯤ ꯑꯃꯅꯤꯗꯅꯀꯣ ꯑꯗ ꯈꯪꯅꯔꯛꯄ ꯃꯇꯝꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯁꯣꯏꯈꯤꯕꯒꯤ ꯇꯥꯡꯀꯛ ꯑꯃꯗꯤ ꯂꯩꯗꯅ ꯁꯤꯁꯦ ꯃꯥ ꯄꯜꯂꯒ ꯍꯥꯏꯗꯤ ꯁꯨꯡꯆꯩ ꯆꯩꯗꯕ ꯁꯨꯡꯉꯥꯡ ꯉꯥꯡꯉꯛꯇꯕꯗꯣ ꯅꯪ ꯑꯗꯨ ꯁꯣꯏꯔꯨꯔꯦ ꯀꯥꯏꯅ ꯁꯨꯡꯄꯟ ꯄꯜꯂꯛꯇꯕꯗꯣ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯈ꯭ꯔꯁꯨ ꯃꯥꯅ ꯁꯥꯎꯔꯤꯕ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯤꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯃꯔꯩ ꯑꯃ ꯇꯧꯅꯕꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯗ ꯑꯣꯏꯅ ꯁꯥꯎꯕ ꯑꯇꯣꯞꯄ ꯍꯧꯈꯤꯕ ꯋꯥꯔꯤꯁꯦ ꯂꯥꯝꯁꯤꯜꯂꯛꯇꯕ ꯑꯗꯩ ꯃꯔꯨꯞꯀ ꯌꯥꯎꯃꯤꯟꯅꯗꯅ ꯇꯧꯋꯦ ꯍꯥꯏꯌꯦꯀꯣ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯕꯁꯦ ꯑꯗꯨꯒ ꯁꯦꯝꯐꯨꯁꯦ ꯁꯤꯗꯒ ꯌꯥꯝꯒꯦꯔꯥ ꯌꯥꯝ ꯑꯣꯏꯔꯣꯀꯣ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯊꯦꯡꯅꯕ ꯂꯥꯛꯄꯗꯒ 50 ꯈꯪꯗꯦ 100 ꯈꯪꯗꯦ ꯁꯤꯗꯤ ꯁꯦꯝꯐꯨꯗ ꯊꯥꯗꯧ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯒ ꯄꯤꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯋꯦ ꯌꯥꯝ ꯐꯩ ꯍꯥꯏꯌꯦꯕꯀꯣ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯦꯜꯂꯤ ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯅꯁꯨ ꯈꯟꯖꯕꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯆꯦꯜꯂꯤꯕ ꯒꯨꯟꯁꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯆꯦꯟꯕ ꯑꯣꯏꯕꯤꯌꯨꯀꯣ ꯀꯥꯏꯅꯒ ꯊꯃꯣꯏꯁꯤꯅ ꯈꯟꯖꯕꯗꯣ ꯉꯁꯥꯏꯒꯤ ꯑꯋꯥꯕꯗꯣ ꯃꯌꯥꯝ ꯊꯦꯡꯅꯔꯒ ꯂꯥꯛꯑꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯅꯤꯡꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯒ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯕ 2022ꯗ ꯃꯥꯁꯦ ꯂꯨꯍꯣꯡꯈ꯭ꯔꯕꯖꯥꯠꯅꯤ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯄꯥꯎ ꯐꯥꯎꯔꯛꯄꯗ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯏꯆꯝ ꯆꯝꯅ ꯍꯦꯛ ꯍꯜꯂꯨꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯨꯡꯉꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯀꯥꯏꯅ ꯅꯨꯡꯉꯥꯏꯔꯤ ꯈꯣꯠꯂꯤꯅ ꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯅꯁꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯕꯥꯅꯤꯗꯣ ꯎꯅꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯥꯎꯕ ꯉꯝꯗꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯦ ꯁꯥꯎꯅꯤꯡꯕ ꯐꯥꯎꯋꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯃꯥꯒꯤꯁꯤꯗꯤ ꯑꯩ ꯅꯨꯡꯁꯤꯕ ꯃꯥꯜꯂꯛꯇ꯭ꯔꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦꯅ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯟꯕ ꯃꯥꯜꯂꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯅꯨꯄꯤ ꯊꯤꯔꯕ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯟꯗꯗꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯅꯣꯡ ꯐꯥꯗꯣꯛ ꯏꯆꯝ ꯆꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯅꯕꯗ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯅ ꯎꯅꯁꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯅ ꯂꯧꯒꯦꯅ ꯈꯟꯕ ꯃꯥꯜꯂꯦ ꯃꯥ ꯅꯣꯡꯃ ꯌꯥꯝ ꯁꯥꯊꯤꯅ ꯆꯩꯒꯦ ꯍꯥꯏꯕꯀꯣ ꯆꯩꯅꯤꯡꯗ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯩ ꯆꯩꯕꯗꯣ ꯅꯪꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯟꯒꯦ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯜꯂꯤ ꯀꯩꯅꯦꯅ ꯎꯏ ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯔꯨꯔꯦ ꯐꯔꯦ ꯍꯣꯏ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯁꯣꯏꯕꯅꯤ ꯃꯤꯒꯤ ꯒꯥꯔꯤꯗꯣ ꯇꯣꯡꯉꯨꯕꯒꯤ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯒꯗꯤ ꯂꯣꯏꯅꯔꯤꯗꯅ ꯑꯗꯨꯒ ꯂꯣꯏꯅꯔꯒ ꯅꯪ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯅꯁꯦ ꯍꯥꯏꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯣꯅ ꯌꯥꯝ ꯁꯥꯊꯤꯅ ꯆꯩꯒꯦ ꯍꯥꯏꯀꯣ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯥꯏꯁꯦ ꯀꯩꯅꯣꯅꯦ ꯅꯨꯡꯁꯤꯕꯁꯦ ꯀꯂꯛ ꯈꯝꯃꯟꯕ ꯑꯗꯒꯤ ꯑꯍꯦꯟꯕꯁꯨ ꯄꯥꯝꯒꯨꯝ ꯇꯧꯕ ꯑꯗꯨ ꯅꯨꯡꯁꯤꯕꯁꯨ ꯅꯨꯡꯁꯤꯒꯨꯝ ꯇꯧꯕ ꯃꯁꯥꯅ ꯃꯁꯥꯒꯤ ꯋꯥꯈꯜ ꯐ꯭ꯔꯦꯞ ꯂꯦꯞꯆꯕ ꯉꯝꯗꯕ ꯅꯨꯄꯥꯅꯦꯕ ꯃꯥꯅ ꯇꯁꯦꯡꯅ ꯏꯃꯥꯟꯅꯕꯤꯁꯦ ꯅꯨꯡꯁꯤꯔꯒꯗꯤ ꯃꯥ ꯃꯌꯨꯝ ꯄꯥꯟꯗꯕꯤꯗ ꯆꯍꯤ 3-4ꯁꯦ ꯆꯍꯤ 4-5 ꯍꯥꯏꯔꯣꯅꯦ ꯌꯥꯝꯕꯗ ꯆꯍꯤ 4ꯁꯦ ꯍꯥꯏꯔꯣꯅꯦ ꯆꯍꯤ 4ꯁꯦ ꯑꯗꯨꯝ ꯉꯥꯏꯔꯝꯃꯨꯅꯦ ꯃꯥ ꯆꯍꯤ 2 4가 ꯍꯥꯏꯔꯁꯤ ꯆꯍꯤ 2 ꯏꯃꯥꯟꯅꯕꯤꯁꯤꯅ ꯕ꯭ꯂꯣꯛ ꯊꯝꯈ꯭ꯔꯕ ꯆꯍꯤ 2 ꯉꯥꯏꯔꯝꯃꯣꯕ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤꯗꯅ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯃꯥꯁꯨ ꯌꯥꯈꯤꯕ ꯌꯥꯏꯑꯕ ꯑꯗꯨ ꯅꯠꯇꯦ ꯃꯥꯅ ꯄ꯭ꯔꯞ ꯑꯃꯨꯛ ꯂꯨꯍꯣꯡꯊꯣꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕꯨ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯅꯨꯡꯁꯤꯕ ꯃꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯅꯕ ꯌꯥꯕ꯭ꯔꯣ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯑꯃꯨꯛ ꯎꯅꯁꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯃꯥꯏꯁꯤꯗꯤ ꯃꯔꯥꯏꯕꯛꯁꯤꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯅ ꯍꯧꯔꯤꯅꯦ ꯇꯁꯦꯡꯅꯀꯣ ꯋꯥꯍꯩ ꯐꯖꯗꯕ ꯍꯥꯏꯅꯤꯡꯉꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯆꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯤꯒ ꯈꯪꯅꯔꯤꯕ ꯑꯦꯕꯤꯗ ꯈꯪꯅꯕ ꯅꯨꯄꯥꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏ ꯍꯥꯏꯗꯅ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯐꯔꯤꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯕ ꯑꯗꯨꯒ ꯃꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯅ ꯑꯋꯥꯕ ꯃꯌꯥꯝ ꯍꯧꯈ꯭ꯔꯦ ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯉꯥꯛꯇ ꯑꯣꯏꯕꯤꯌꯣꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯏꯃꯥꯟꯅꯕꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯋꯥꯍꯩ ꯋꯥꯇꯥꯁꯦ
ꯍꯥꯏꯍꯧꯗꯕ ꯆꯤꯊꯍꯧꯕ ꯌꯥꯎꯔꯁꯨ ꯏꯃꯥꯟꯅꯕꯤ ꯅꯪꯅ ꯉꯥꯛꯄꯤꯌꯣ ꯑꯗꯨꯒ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯍꯥꯏꯔꯣꯏꯗꯕꯅ ꯍꯦꯛ ꯍꯥꯏꯈꯤ ꯑꯗꯒꯤ ꯍꯥꯏꯒꯗꯕꯅ ꯍꯦꯛ ꯍꯥꯏꯍꯧꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ